ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯋꯤꯁ ꯄꯤꯖꯔꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ 2023 to my all listeners. ꯂꯩꯖꯔꯦ ꯁꯣꯃꯣꯕꯂꯥ ꯈꯣꯟꯁꯝꯒꯤ ꯃꯌꯦꯛꯇ ꯄꯥꯝꯃꯨꯏ ꯌꯦꯅꯪꯁꯦ. ꯌꯥꯇꯥꯔꯤ ꯅꯨꯄꯥꯗꯣ ꯀꯥꯡꯈꯜꯅ ꯀꯣꯏꯁꯤꯜꯂꯕ ꯐꯃꯨꯡ ꯊꯛꯇꯨꯗ ꯑꯋꯥꯕ ꯈꯪꯂꯤꯁꯩꯅ ꯈꯥꯡꯕ ꯉꯝꯗꯅ ꯅꯥꯀꯟꯗꯅ ꯐꯝꯂꯤ ꯃꯃꯥꯁꯨ ꯊꯦꯝꯂꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯅꯦ ꯅꯪꯕꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦꯁꯨ ꯌꯥꯗꯦ 이마부 ꯀꯩꯗꯧ ꯍꯥꯏꯕꯅꯣ 이마ꯅ ꯀꯞꯄꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ 이마ꯗꯤ 이사부 yengba ngamdeni 이마ꯒꯤ ꯊꯣꯏꯕ ꯃꯆꯥꯗꯨꯅ 이마 ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯀꯞꯂꯦꯀꯣ ꯅꯆꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯁꯤꯅ ꯄꯨꯟꯁꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯈ꯭ꯔꯦ ꯄꯨꯝꯅꯃꯛꯄꯨꯁꯨ ꯋꯥꯍꯜꯂꯦ ꯅꯆꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ 이마 ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯅꯠꯇꯦ ꯑꯗꯨꯝ ꯍꯥꯏꯒꯅꯨ 이마ꯒꯤ ꯊꯣꯏꯕ 이사 ꯐꯔꯛꯈꯤꯅꯤꯌꯦ ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯁꯦ ꯑꯗꯨꯒꯅꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯀꯣ 이마ꯒꯤ 이bungo ꯈꯜꯂꯤ ꯃꯆꯥꯗꯨꯅꯗꯤ ꯐꯔꯛꯈꯤꯗ꯭ꯔꯅꯦ ꯑꯩꯒꯤ ꯂꯩꯅꯥꯁꯤꯕꯣ ꯇꯝꯊꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯇꯣꯞꯄ ꯃꯤꯅ ꯐꯥꯎꯕ ꯏꯅꯥꯛꯇ ꯆꯪꯗ꯭ꯔꯕ ꯂꯩꯅꯥꯁꯤꯗꯕꯣ ꯀꯞꯂꯤ ꯊꯃꯣꯏꯗꯨꯁꯨ ꯅꯨꯡꯁꯤꯕꯤ ꯃꯃꯥꯒꯤꯁꯨ ꯈꯜꯂꯤ ꯀꯅꯥꯅꯁꯨ ꯆꯪꯅꯤꯡꯗ꯭ꯔꯕ ꯃꯅꯥꯛꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅꯗꯤ ꯑꯀꯤꯕꯁꯨ ꯄꯣꯛꯇ ꯃꯆꯥꯕꯨ ꯐꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯅꯥꯕ ꯃꯆꯥꯒꯤ ꯄꯥꯡꯀꯜ ꯑꯣꯏꯈ꯭ꯔꯦꯗꯣ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯆꯥꯅ ꯍꯣꯏ ꯆꯠꯂꯨꯁꯤ 이마 ꯑꯩ ꯍꯤꯡꯅꯤꯡꯂꯤꯌꯦ 이마ꯒꯤꯗꯃꯛ ꯑꯩ 이마ꯕꯨ ꯌꯥꯝ ꯅꯨꯡꯁꯤ 이마 ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯧꯒꯪꯂꯕ ꯆꯤꯝꯕꯥꯜꯗꯨꯗ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯈꯨꯝ ꯑꯃ ꯍꯨꯛꯆꯤꯟꯗꯨꯅ ꯇꯞꯅ ꯁꯥꯏꯅꯤꯡꯗ ꯁꯥꯏꯔꯤ ꯆꯥꯛꯇꯨ ꯆꯥꯛ ꯁꯥꯏꯅ ꯈꯜꯂꯤ ꯃꯇꯣꯝꯇꯁꯨ ꯀꯩꯁꯨ ꯅꯠꯇꯕ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯨꯕꯅ ꯉꯁꯤꯗꯤ ꯏꯁꯥꯒꯤ ꯐꯤꯕꯝꯅ ꯑꯁꯨꯝ ꯑꯣꯏꯈꯤꯕꯅꯤꯀꯣ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯃꯁꯥꯇꯁꯨ ꯅꯠꯇꯅ ꯃꯄꯣꯛ ꯄꯂꯦꯝ ꯐꯥꯎꯕ ꯀꯌꯥꯗ ꯋꯥꯍꯜꯂꯤꯕ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯄꯒꯨꯝ ꯆꯥꯁꯤꯜꯂꯣꯅꯦ ꯅꯪꯕꯣ ꯆꯥꯛꯇꯣ ꯍꯥꯎꯇ꯭ꯔꯕꯣ ꯊꯦꯝꯗꯨꯅꯅꯦ ꯈꯔ ꯇꯣꯏꯁꯨ ꯆꯥꯁꯤꯜꯂꯣ ꯆꯥꯛꯇꯨꯅꯅꯦ ꯏꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯗꯣꯔꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯃꯃꯥꯗꯣ ꯃꯆꯥꯗꯗꯤ ꯎꯍꯟꯗ ꯃꯆꯥꯗꯨꯅ 이마 ꯑꯣꯛꯂꯦꯗ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯔꯒꯦ ꯃꯃꯥꯒꯤꯗꯤ ꯃꯅꯤꯅꯤ ꯃꯆꯥꯁꯦ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖ ꯑꯌꯨꯛꯀꯤꯅ ꯈꯣꯔꯒꯨꯝ ꯌꯦꯡꯖꯕꯅꯤ ꯃꯃꯥꯅ ꯃꯆꯥꯁꯨ ꯃꯇꯣꯝ ꯈꯛꯇꯅꯤ ꯃꯃꯥꯒꯤꯗꯤ ꯊꯋꯥꯏꯅꯤ ꯊꯣꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝꯗꯣ ꯊꯣꯏꯕ ꯃꯥꯅ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯣ ꯊꯣꯏꯕ ꯑꯥꯔꯃꯤꯒꯤ ꯃꯦꯖꯔ ꯑꯃ ꯑꯣꯏꯅ ꯀꯥꯁꯃꯤꯔꯗ ꯄꯣꯁꯇꯤꯡ ꯇꯥꯕꯅꯤ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯁꯨꯇꯤ ꯐꯪꯗꯨꯅ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯤ ꯖꯔꯅꯤꯗꯅꯤ 2002ꯒꯤ ꯑꯣꯛꯇꯣꯕꯔ 14ꯅꯤ 마기 오포짓 어이나 팜니 누피야마 와 그리수 하이나루바 tawde tumin lainei train makhol adutani tariba saitagi meaning khol kharaduga hek ubada mali nupidu tu sonman sonbi kana ama leijatrabi adubu lamsang chapminari banina tapna thoibana hanglui nupiduda where you from ma'am kumla inupidu sa taplakna I am from Manipur
tumin amuk lainay anido. Thoibana tablap amuk hairei. Ay su Manipurdagini. Oh, Manipur ni haipa. Katai sapirupana sarti. Thoibana. Ay Kashmir da posting tabane. Suti tholopane. Ado miyem di katai da sapirupana. Ay ko ay Shimlada uncle ama ki manakta lairupane. Thoibana. Mem di Manipur ki katai di oibirupana. Nupi aduna. Ay Tamenglong daki oipipane. Ming nako Gracie kaupipa. Sar ki nice name su haipiro o. Aigi ming Thoiba Hongsamba. Mem di Manipur direct sa pidawribra. Natte Silong tako anti ama khaki manakta japipane. Asumna makhoi ani adu lakminabana sanglaba journey da Gracie na magi pas ke awa pawari kaya lidin tahanki. Gracie ki warina Thoiba ki thamoi bu asuki mate waki matomta sukhanki. Oh, asuk waba mapoksa laiboire ko. Gracie na amuk tolop na hairei. Sar, aiko Shillongta one day hall topikani ko. Sar su aika chaluse atuka punna amuk Manipur da thokminase yapiyo ko. Gracie ki mawung matawse yang tapi mingam dabi oina su oi. Magi masakse mong hade rasi su yamle. Adubo Zairung di khara tare. Awaba masu loinaba mali saktamdo. Asam Gracie da yeng na khalingai. Gracie na amuk taha hairaklami. Ay matomta chapipa nungai tapa. Atuna ko sarpu haupipa. Chatpi siko sar. Thoibasu ngaha khali. Adubo naitom oina sakpagi nungai tabado. Power mali nupadusu. Hoi haiduna yanakre. Ani ado pulap sapmina pada takre. Gracie ki isam samjaba mataududa Thoibana ngauzaki. Sumhatki. Mapunsida nungsiba masak khangriba Thoibani. Asumna Gracie ki matau yengna makhoi ani Shillong yokiba khanghaudre yoramle. Gracie ki anti ki yumdo kanasu leiramde. Gracie na Thoibada asumna hairaklami. Sar ki mobile tu amukta waipike call tawpike antida. Thoibasu se tawro se sitale. Gracie su magi diary adu puthokduna magi anti ki number adu lokthokduna call tawrami. Gracie na hello auntie. Gracie ki madom sa Joycina. Hi Gracie, nang kadai tara? Gracie na auntie, ay auntie ki yumtane. Auntie ti kadai talay pipra? Lagpikro ne. Joycina ay di ko ay ko'y punna suti pang pipaki 2 days ki side view yang pike na sa piri ne. Ato ko nang nungay na lay pikro ne. Isa nupi ki door to ki mathak tu ta lay pipa na yang piyo. Lagpikro. Gracie na okay auntie, lay pikre nungay na sa piyo ko. Asi haiduna makoy punna kaaduna sangkre. Aikoy miyoiba haibase kaigum kanda sagi wakal khanbe hek thingnai. Asigumba wakal se lakpada aikoy se saga sangdamnai. Adu ko pumna magdagidi khanthaba ngambagi sangdi aikoy miyoiba na henmanina. Miyoiba se athoibani hainaribani. Asumna wakal na manglingai mamai be mazamunana. Isabu wadro hospital chalasine. Wakal na manglamba Thoiba
ikhang khangna khumdorei. Hoi ma salurase. Hospital sapagi gari tu sanahal na thauri. Mamaga masaga na maningi situ da phamli. Sada thakta bana pangal yaudraba anabado. Mama da nga thakta na pothazari. Mama ibe manzamunana. Isabu wabro. Sese. Sida hiptharo ose. Isa kaisu tawrida. Ngaihak leiraga hospital yaure. Adubu mi yam chinbana kuina ngaina dadaba haiduna. Dr. Pritam gi Kwakeithel da laiba clinic to oina satlasi haiduna lepnare. Thodorakle Rims Hospital dagi. Dr. Pritam medicine ki super specialist amani. Yaure mahake clinic ado. Sanahal na doctor gi manata sangduna serial isilure. Misu pangyam yamlamde. Makhoi mangagi batungda yengbagi khusilaklani haiduna sanahal na hairare. Ngaihak leirabagi matung attendant adu kok tholakduna kausilaklami. Thoiba hongsamam yawbro? Mama ibe maduna. Yawriye ibungo. Yawriye ibungo sanglak Asi haiduna thoibabu sanahal amadi zamuna na ngakpiduna doctor gi manakta pusilakle. Dr. Pritam na anabado health check-up tawraba matung magi past history adu haibiyo hairaklami. Doctor na mamasu sanahal sumapanda ngaihak leibiyu amukok sanjarake haiduna thohankre. Thoibana magi haukraba wari sing adu tapna liba haurai. Aduga asumna su hairakli. Doctor, ai laina se isana khanglaba laina ne. Imagi mamangdadi aina haibada yam ikaiba pokle. Aduna haidoktabane. Dr. Pritam na, okay. Adudi imada su khanghandaba yadabane. Healthcare di imana tawbigadawbane na. Thoibaso, hoi doctor. Adubu karamnadi haidoklune. Aise labati yam lalabani imada. Doctor na phare dudi biopsy test ama tawbiroba binada test ke result do oina imada haijarage aduga khanghalage. Thoibana so hoi phani sar na phana ba do tam tawbiro. Doctor na thoibana past history sengna haibi pase yam nungaije. Kaisum tawreda pakhatpigano chang naina tasjabiyo. Asi haiduna mama amadi sanahal su kausilure aduga doctor na ima Babina clinic da biopsy test ama tawbiro aduga hore pukmari da anaba yawdrabasu result to pupiraga lakpiraga layong ado khangminarase. Mama aduna ibungo doctor nahang khaine layeng basa si yadribani ne mapan thokta basu kuirabani pharakani ko isage nabasibo. Doctor na pakhak piganu ima pharakani ado anabasu wakhal yam khanthabiganu da soidana phagani. Asumna makhoi chatlage hairamdana test tawnaba babina clinic ta chakre. Asomdana Gracie su thabak loisalli magi anti Rose lakladi chaiba wo ngang bo tawpham khangloi tawribani. Anti Rose ki miwat minaida siningba tanja phawa yawribani Gracie do. Thabak loire khanjaduna ngaihak pathage khanna changlakpada ngairibani Gracie do. Rose na mavu kaukhauduna changlakpado. Rose na mavu ho Gracie tapite ne mase katai ta lei pano pose loksin pione nang po mi ki awapa khakpi pasa kanu ne
ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯃꯤꯔꯦꯝꯁꯤꯡꯁꯦ ꯊꯛꯄꯤꯕꯗ ꯋꯥꯔꯦ. ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯍꯜꯂꯛꯄ. ꯌꯦꯡꯅꯤꯡꯗꯕꯅ ꯅꯪꯁꯦꯀꯣ. ꯍꯩ ꯒ꯭ꯔꯦꯁꯤ. ꯒ꯭ꯔꯦꯁꯤꯅ ꯇꯞꯅ, ꯑꯟꯇꯤ, ꯂꯩꯕꯤꯌꯦ. ꯍꯣꯏ, ꯑꯩ ꯂꯧꯁꯤꯟꯕꯤꯒꯦ. ꯑꯗꯣꯀꯣ, ꯆꯥꯛꯇꯤ ꯂꯣꯏꯕꯤꯈ꯭ꯔꯦ. ꯑꯦꯟꯁꯥꯡꯗꯤ ꯑꯟꯇꯤꯅ ꯍꯥꯏꯔꯛꯑ ꯊꯣꯡꯕꯤꯒꯦꯅ ꯉꯥꯏꯕꯤꯕꯅꯦ. ꯔꯣꯁꯅ, ꯀꯔꯤ? ꯑꯩꯕꯨ ꯉꯥꯏꯕ? ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯇꯣꯛꯄꯤꯕ ꯇꯥꯔꯦꯅꯦ ꯍꯥ? ꯅꯈꯣꯏ ꯑꯃꯥ ꯑꯄꯥꯅꯀꯣ ꯅꯪꯁꯦ ꯄꯨꯈ꯭ꯔꯕꯗꯤꯅꯦ ꯐꯗꯧꯕꯅꯦꯕ. ꯑꯩ ꯇꯋꯥꯏ ꯁꯪꯄ ꯄꯥꯝꯃꯦ. ꯑꯩꯀꯣ ꯅꯪꯒꯤ ꯃꯁꯛꯁꯦ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ. ꯑꯩꯀꯣ ꯅꯪꯁꯨ ꯊꯛꯅꯤꯡꯗꯦ. ꯋꯥꯕꯤꯔꯦ, ꯅꯪ ꯀꯗꯥꯏꯗꯅꯣ ꯆꯠꯄꯤꯈ꯭ꯔꯗꯤ ꯌꯥꯝ ꯐꯗꯧꯕ. ꯍꯥꯏꯕꯁꯨ ꯂꯧꯕꯤꯗꯕ, ꯅꯅꯥꯁꯨ ꯀꯟꯕꯤꯕ. ꯆꯠꯄꯤꯈ꯭ꯔꯣ, ꯀꯗꯥꯏꯗ ꯆꯠꯀꯦꯔꯥ ꯆꯠꯄꯤꯈ꯭ꯔో. ꯒ꯭ꯔꯦꯁꯤꯗꯣ ꯀꯞꯁꯨ ꯀꯞꯅꯤꯡ, ꯎꯄꯥꯏꯗꯤ ꯂꯩꯇ. ꯃꯥꯒꯤ ꯑꯟꯇꯤꯗ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯄꯣꯠꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯂꯣꯝꯗ. ꯔꯣꯁꯅ ꯑꯩꯗ ꯑꯗꯨꯝ ꯍꯪꯕꯤꯕ. ꯑꯃ ꯇꯧꯔꯦ ꯑꯩ. ꯀꯔꯤ ꯀꯥꯟꯅꯅꯕ ꯂꯩꯕꯤꯕ꯭ꯔꯥ? ꯌꯦꯡꯕꯤꯅꯤꯡꯗꯦ ꯃꯁꯛꯁꯦ. ꯆꯠꯄꯤꯈ꯭ꯔꯣꯁꯨ ꯑꯗꯨꯝ ꯂꯩꯕꯤꯕ. ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ. ꯀꯔꯤ ꯃꯥꯏꯕꯨ ꯄꯥꯟꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯁꯨꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯉꯛꯄꯅꯤꯀꯣ. ꯑꯋꯥ ꯆꯩꯊꯦꯡꯅ ꯂꯥꯛꯈꯠꯂꯕꯅꯤ. ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯕꯨ ꯁꯤꯈꯤꯕ ꯌꯥꯎꯅꯕꯒꯦ? ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯤꯑꯣꯏꯕꯅ ꯐꯅ ꯋꯥꯗꯨꯅꯁꯨ ꯍꯤꯡꯗꯨꯅ ꯂꯩꯅꯔꯤꯕꯅꯤ. ꯂꯥꯏꯕꯛꯅ ꯇꯝꯊꯤꯅ ꯌꯦꯛꯅꯕꯤꯕꯅꯤ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤꯁꯦ. ꯑꯗꯨꯕꯨ ꯍꯤꯡꯂꯤ. ꯑꯋꯥ ꯃꯤꯆꯩ ꯃꯔꯛꯇ ꯑꯅꯥꯕꯤꯅꯤ. ꯅꯥꯏ ꯍꯥꯏꯕꯁꯨ ꯉꯝꯖꯗ꯭ꯔꯕꯤ. ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯤꯆꯩꯗ ꯀꯩꯒꯨꯝ ꯀꯥꯟꯗꯁꯨ ꯑꯩꯕꯨ ꯁꯤꯈ꯭ꯔꯁꯤꯔꯥ ꯐꯥꯎ ꯈꯟꯈꯤꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯥ ꯈꯥꯡꯂꯤ ꯀꯅꯥ ꯑꯃꯒꯤꯗꯃꯛ ꯃꯗꯣꯝ ꯑꯍꯤꯡ ꯀꯌꯥ ꯀꯞꯆꯗꯨꯅ ꯂꯦꯟꯈꯤꯕꯤꯅꯤ. ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯣꯏꯊꯨꯝꯂꯕ ꯆꯝꯖꯕ ꯋꯥꯍꯩꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈꯤꯕ ꯃꯥꯗꯒꯤ ꯋꯥꯈꯜꯗ ꯃꯇꯣꯝ ꯁꯣꯟꯖꯈꯤ. ꯑꯩꯅ ꯅꯥꯕꯁꯤꯒꯨꯝ ꯅꯪꯁꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯇꯣꯝꯇ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏꯆꯜꯂꯕꯤ. ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯤ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯁꯨ. ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕꯗꯣ ꯈꯔꯗ ꯑꯣꯏꯔꯁꯨ ꯐꯥꯊꯖꯗꯨꯅ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯃꯥꯕꯨ ꯊꯤꯔꯒ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯊꯣꯏꯕꯒꯤ ꯔꯤꯖꯜꯁꯨ ꯈꯪꯂꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ. ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇꯨꯗ. ꯗꯣꯛꯇꯔꯗꯨꯅ, ꯏꯃꯥ, ꯀꯩꯁꯨꯝꯇ ꯋꯥꯕꯤꯒꯅꯨꯗ. ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯅꯧꯕ ꯂꯥꯏꯌꯦꯡ ꯀꯌా ꯊꯣꯛꯂꯛꯀꯅꯤ. ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯒꯅꯨ. ꯏꯃꯥꯅ ꯑꯅꯥꯕꯒꯤ ꯃꯅꯥꯛ ꯆꯪꯕꯗ ꯀꯩꯁꯨ ꯂꯧꯅꯔꯣꯏ. ꯑꯅꯥꯕꯗꯁꯨ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ. ꯂꯧꯅꯒꯟꯕ ꯂꯥꯏꯅꯥꯁꯨ ꯅꯠꯇꯦ. ꯏꯗ ꯈꯛ ꯍꯛꯇꯦꯟꯅꯕꯗ ꯂꯧꯅꯕꯅꯤ. ꯀꯥꯡꯅ ꯃꯈꯣꯏꯗ ꯐꯅ ꯆꯤꯛꯂꯨꯔꯒ ꯑꯩꯈꯣꯏꯗ ꯆꯤꯛꯂ ꯐꯥꯎꯕꯗ ꯂꯧꯅꯗꯕ ꯂꯥꯏꯅꯥꯅꯤ ꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗꯨꯅ ꯖꯃꯨꯅꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕꯤꯔꯦ. ꯖꯃꯨꯅꯥꯅ, ꯀꯔꯤ? ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕ? ꯃꯆꯥꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯦ ꯈꯜꯂꯨꯕꯗ ꯃꯃꯥꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ. ꯃꯥꯒꯤ ꯊꯣꯏꯕ, ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯥꯎꯈꯣꯟꯕꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯈꯟꯖꯩ. ꯗꯣꯛꯇꯔꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯏꯃꯥ, ꯑꯩ ꯃꯥꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ. ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯑꯉꯥꯡꯗꯤ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯖꯔꯛꯇ꯭ꯔꯦ.
ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯌꯥꯒꯗ꯭ꯔꯥ? ꯗꯣꯛꯇꯔꯗꯨꯅ ꯅꯠꯇꯦ ꯏꯃꯥ, ꯑꯩꯗꯣ ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯆꯪꯂꯛꯑꯒꯦ. ꯏꯃꯥ ꯍꯣꯏꯒꯤꯁꯦ ꯋꯥꯡꯈꯩ ꯃꯩꯍꯧꯕꯝ ꯂꯝꯄꯥꯛ ꯍꯥꯏꯕꯅꯤꯀꯣ? ꯑꯩ ꯍꯣꯔꯦꯟ ꯌꯧꯔꯛꯂꯒ ꯑꯣꯏꯅ ꯀꯣꯜ ꯇꯧꯖꯔꯛꯂꯒꯦ. ꯖꯃꯨꯅꯥꯅ ꯍꯣꯏ ꯗꯣꯛꯇꯔ, ꯁꯣꯏꯍꯟꯕꯤꯒꯅꯨꯀꯣ. ꯏꯆꯥꯕꯨ ꯐꯍꯟꯕꯤꯔꯕꯗꯤ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯅꯤꯗꯀꯣ ꯏꯕꯨꯡꯉꯣ. ꯏꯆꯥ ꯗꯣꯛꯇꯔꯅ ꯂꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯏꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯑꯗꯣ ꯏꯃꯥ ꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯃꯥ, ꯂꯩꯖꯍꯧꯔꯒꯦ. ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝ ꯑꯇꯥꯡꯕ ꯗꯣꯛꯇꯔꯅꯤ. ꯃꯥꯒꯤ ꯃꯁꯥꯗ ꯄꯣꯡꯊꯣꯛꯄ ꯆꯥꯎꯊꯣꯛꯄ ꯀꯩꯅꯣ ꯈꯪꯖꯗꯦ. ꯏꯆꯝ ꯆꯝꯕꯅꯤ. ꯃꯌꯥꯝꯅ ꯃꯥꯇꯕꯨ ꯏꯁꯣꯔꯒꯨꯝ ꯁꯣꯟꯅꯩ. ꯑꯁꯣꯟ ꯑꯅꯥꯁꯤꯡꯒꯤꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯁꯦ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ. ꯁꯣꯝꯗ ꯒ꯭ꯔꯦꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯆꯜꯂꯦ. ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯤ ꯍꯥꯏꯕꯇꯪ ꯃꯉꯥꯏꯔꯦ. ꯃꯥꯒꯤ ꯑꯟꯇꯤ ꯔꯣꯁꯀꯤ ꯃꯐꯝꯗ ꯅꯥꯏ ꯍꯥꯏꯕꯁꯨ ꯉꯝꯗ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯤꯕ. ꯁꯤꯔꯕꯁꯨ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯀꯝꯗꯧꯔꯤꯕꯒꯦ ꯌꯦꯡꯂꯝꯂꯒ ꯁꯤꯈ꯭ꯔꯁꯅꯨ ꯈꯜꯂꯛꯂꯦ ꯒ꯭ꯔꯦꯁꯤ. ꯋꯥꯈꯜꯗ ꯆꯠꯅꯕꯒꯤ ꯎꯄꯥꯏ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯑꯟꯇꯤ ꯔꯣꯁꯇ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯦ. ꯒ꯭ꯔꯦꯁꯤꯅ ꯑꯟꯇꯤ, ꯑꯩ ꯏꯝꯐꯥꯜꯗꯀꯣ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯕ ꯆꯠꯄꯤꯒꯦ. 4-ꯋꯤꯂꯔꯒꯤ ꯁꯣꯔꯨꯝꯒꯤ ꯃꯤ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯦ. ꯃꯗꯨ ꯌꯥꯎꯕꯤꯔꯨꯒꯦ. ꯑꯟꯇꯤꯅ ꯋꯥꯕꯁꯦ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯕꯤꯗꯦ. ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯟꯇꯤꯗꯨ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯐꯔꯅꯤꯗ ꯈꯜꯂꯛꯂꯝꯃꯤ. ꯔꯣꯁꯅ ꯑꯣꯏ, ꯇꯨꯗꯤ ꯐꯕ ꯑꯣꯏꯕꯅꯤꯅꯦ. ꯆꯠꯄꯤꯈꯣ. ꯑꯩꯁꯨꯅꯦꯀꯣ ꯋꯥ ꯌꯥꯝ ꯁꯪꯄꯤꯒꯦ. ꯑꯗꯨꯝ ꯄꯨꯅꯦ. ꯂꯩꯄꯤꯈ꯭ꯔꯣ. ꯁꯤꯗꯒ ꯍꯜꯂꯛꯂꯅꯨꯀꯣ. ꯌꯥꯝꯅ ꯐꯈ꯭ꯔꯦ. ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯋꯥꯇꯥꯗꯨ ꯒ꯭ꯔꯦꯁꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯦ. ꯍꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯥꯒꯤ ꯏꯌꯔꯕꯦꯒꯇꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯖꯔꯤ. ꯔꯣꯁꯅ ꯆꯪꯂꯛꯇꯨꯅ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯀ꯭ꯔꯤ ꯄꯨꯕꯤꯔꯦ? ꯑꯩꯒꯤ ꯁꯥꯠꯀꯇꯨ ꯌꯥꯎꯈꯤꯅꯤꯀꯣ? ꯒ꯭ꯔꯦꯁꯤꯅ ꯌꯥꯎꯕꯤꯗꯦꯗ ꯑꯟꯇꯤ. ꯇꯨ ꯑꯩꯒꯤꯁꯨ ꯂꯩꯍꯧꯔꯕꯅꯦ. ꯑꯟꯇꯤꯅ ꯑꯗꯨꯝ ꯂꯤꯠꯄꯤꯈ꯭ꯔꯣ. ꯔꯣꯁꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯣ. ꯑꯩ ꯅꯪꯒꯤ ꯄꯣꯠꯀ ꯑꯝꯇ ꯄꯥꯝꯕꯤꯗꯦ. ꯒ꯭ꯔꯦꯁꯤꯗꯣ ꯃꯄꯤ ꯏꯔꯥꯟ ꯆꯦꯟ ꯇꯥꯕꯗꯤ ꯇꯥꯍꯟꯗ ꯇꯨꯃꯤꯟꯅ ꯈꯥꯡꯂꯤ. ꯒ꯭ꯔꯦꯁꯤꯅ ꯑꯃꯨꯛ ꯇꯞꯅ ꯍꯣꯏ ꯑꯟꯇꯤ, ꯑꯩ ꯆꯠꯄꯤꯒꯦꯀꯣ. ꯃꯈꯨꯠꯇ ꯄꯩꯁꯥꯁꯨ ꯂꯨꯄꯥ 100ꯇꯪꯅꯤ ꯌꯥꯎꯖꯔꯤꯕ. ꯑꯍꯦꯟꯕꯁꯨ ꯂꯩꯖꯗ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯑꯟꯇꯤꯒꯤ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝ. ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯨꯡꯀꯥꯎ ꯈꯨꯟꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡ. ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯟꯖꯩ. ꯅꯨꯡꯁꯤꯕꯤ ꯑꯃ, ꯂꯨꯡꯀꯥꯎ ꯈꯨꯟ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝ. ꯂꯝ ꯊꯨꯡꯐꯝꯗꯤ ꯈꯪꯕꯤꯗ ꯆꯠꯄꯤꯒꯦꯀꯣ. ꯑꯃꯥꯅ ꯅꯆꯥꯒꯤ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩ ꯂꯝꯖꯤꯡꯕꯤꯌꯨꯀꯣ. ꯑꯄꯥ ꯑꯃ, ꯅꯈꯣꯏ ꯑꯅꯤꯅ ꯀ꯭ꯔꯤꯒꯤ ꯅꯆꯥꯕꯨ ꯏꯇꯣꯝ ꯊꯝꯕꯤꯔꯝꯕꯅꯣ? ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯋꯥꯔꯦ. ꯆꯪꯖꯐꯝꯁꯨ ꯂꯩꯕꯤꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ. ꯂꯨꯡꯀꯥꯎ ꯈꯨꯟꯒꯤ ꯐꯖꯕꯗꯤ ꯑꯉꯛꯄꯅꯤ. ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯆꯣꯡꯊꯔꯣ ꯃꯄꯥꯟꯅ ꯉꯧꯔꯣꯛ ꯉꯧꯅ ꯁꯥꯠꯇꯨꯅ ꯂꯩꯔꯩꯕꯥꯛꯀꯤ ꯁꯔꯒꯒꯨꯝ ꯐꯖꯍꯜꯂꯤ. ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯝꯌꯥꯟ ꯏꯁꯩ ꯁꯛꯂꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯐꯖꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯤ. ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯈꯨꯟꯖꯥꯁꯤꯡꯅꯤ. ꯒ꯭ꯔꯤꯖꯗꯒꯤ ꯈꯤꯡꯂꯛꯄ ꯅꯨꯡꯁꯤꯔꯕ ꯁꯔꯤꯛ ꯃꯈꯣꯜꯅ ꯅꯥꯄꯗ ꯌꯩꯔꯔꯤ. ꯈꯣꯟꯖꯦꯜꯁꯤꯅ
ipa Jesus ko mafamsida lengdana leiriboi ninghalli pumnamakse mitmangda sangsang uri Gracie haibi nusasisu chinggi napomgi thekna khoira lambisida sana sanaramba magi poknafam haurakfam oiriba lamdamsibu nungsina pena yengzaduna pirang mabu piyoina ramlaga nuja nangi ingna phajaba saktamse auba kanana urabadi lairibaki jagoi sabi apsarana de heloido miyoi bana wada wamalasu sigera sangera haibagi akibasu poklakidre Gracie haibi singmi ningoldo yeksin teisin yaudana ingna jamkholabi maithongda lamdamsibu nungsibagi mami mafamsibu thadoklani khanbagi sinthariba mitlupirang yengba ngamdre nusado mamit jejet wisinduna khangli lamkhai yore Gracie do Gracie pukmen paumen nazari magi haurakpham pongnapham oiriba lamdamsiga ama nasana asangpa mi oipi pangamlapati ko amuk hana imagi manakta lakpige ko punsisina lairi makhaiti imagi lamtamse nasadi kaupa ngampiroi ama asi haiduna kapli bus lakle tongkre Gracie do imphal chatnabagidamak lamdamsibu nungsina yenglam nungthilgi pung 3:30 tare Dr. Pritamsu thoibagi yumda yoksilakle yumdu kana amata ude isiksi Pritamna kanamai tabro manungdagi sonthangna ba khonjel na tapna thoibana khumlai Doctor sangbiro ai ngaijaram libane Doctor lakpat kani haituda Hello Doctor Hello Thoiba Thoibana Hello Doctor sangbiro phambise Mama Jamunasu makhoi wari adu sanabadu taraduna tholaklami mamana haima ibungu Doctor yawrikledana isa ani wari saramuko imana thaknaba semlakke Dr. Pritamna yarni ye ima yade isana duty loibaga ikhoida lakpibase imadi yamna nungaikhre wari saram ko isa ani Doctor duna hoi ima living room da phamli mai onsina duna aduga Dr. Pritamna sahi se lenga oramda ko sumali maru kaujage ko thoibana yayi maru Doctor duna anabagi maramda wa hudoklami marup thoiba anaba mamu nare haiduna wakhal phattaba khanbiganu ko marup nasu hena khangbiram lagani eski maramda laina asna naba miyoi khuding thuna sini haiba leite aikhoina immune system phagat hannaba saba sang adu dai chabal topiganu ko haksang da machi oigadoba chinjak sang naina chasin ko matam gi oiba layeng kaya su chawkhalapagi matung inna adum lakanida aikhoi mioi base hotnaba kanbani hotnarabada ngamdaba amata sulaitaba ne marumna wakhal hanthana khanba tawbiganu thoibana tapna summi haibagum ai wakhalse yamna lalore aina hana khanglaba nabanje imagi ning makai kini khana kanada su haidokta lone tonda leijarpani maru adubu marumna kyan ta hanbi base ai yamna bense singlaroidaba lamana matan sinjarapani maruki
Asumna wari sanaringay mamana sangom adu pusilaklammi. Se isa ani waramlani se thaksiko ahawbadi natte namana sanaklibase sanabasu amta yaudredo doctor thoiba nangsu themdana khardi chasalo thoibasu tapna khomle hoi doctor mamana su hoi haibagum thoibada chasillo haiduna ingi tawrammi. Tamba ngamdaba miyoybagi laibakni kana amana ngamkhai phangna waba kana amana sarga phangna nungaikiba karamno hinupi jawi nangi laibakna kariba tamlikaba Gracie do tongliba garina puduna lagli kadaidana magi panthungna wakhalda su khalli aibu kadaida thongluni asum thawna gari do imphal yoksilagle Wakhalna polom oirimido kumtharagli tapna bastudagi asum chatli khongthangna puba maikaida wakhalgi polomna warabi sing miningoldo chatna mamit pangma ngamlaktre mamit chejet usinja ngahak amuk lepi aduga amuk tapna chatpa hawi makok ngawraktuna manakta chatlibi miyai jalabi nupi amada thengjalure Nupidana Haima Kaidori Bema Gracina Sorry Amma Ai Kokse Karangau Pipa Nupidana Amu Yam Sona Su Uine Nasangam Dabrani Nangbo Gracina Haibagum to Tapna Nomi Nupidana Ngaiko Sidang hak pamamuko ima ising purake dairamuko sida Gracina amma nupiduna satuna ising bottle ama lairuri aduga Gracie ki manakta lakle hairaga tapna ising dupi se sidak suluse asi haiduna makhumado hangtokpilaktuna pirare Gracie su ising do tapna thakselli nupiduna amu khara pharabo isabo Gracina hoi khara phapi ama ahanduna isabu kadaidagino kadai yaudoina hojikna Gracina ama aiko Tamenglong takine hojiki oinati aigi thungpham khangtarida mi ama thikataupa atuki Imphal da lakpibani ama atupu aiki makokse yamna napipa nupiduna ngakna numidang wairam su oisilakle karam tongiside isa nupia imase khuraidagini isabu imagi yumda thonglusi yaningdabrane tanbro Gracie su ikaina Pupio yaye ma imagi mingdine tiklai kawi isagi na kay ming ba ama ay kiming Gracie kaupiye nupidana phare imaga chatlesi ko dadi asam tawduna tiklai na Gracie bu mayumda puduna lakle ani do mayum yoksilakle liklai na Isadi yam sona su ure si imagi phamuni sida potharamuko ima thaba khara loisiloge Gracina hoi liklaina thaba phumba loisinba loire aduga cha glass ani pusilaktuna Gracina lehoba manakta yoksilai liklaina se cha thaksise pangkal do khara kankharpa yengsiko yamna sa sona umankre Gracina as amana yawa pikre
ꯂꯤꯛꯂꯥꯏꯅ "ꯁꯤꯕꯨ ꯀꯔꯤ ꯋꯥꯔꯨꯅꯦꯒꯦ? ꯏꯃꯥꯗꯤꯅꯦ ꯀꯔꯤꯃꯠꯇ ꯋꯥꯗꯦꯁꯦ꯫ ꯑꯃꯅ ꯉꯝꯗꯕꯗꯣ ꯑꯉꯝꯕ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯗꯧꯅꯤ꯫ ꯁꯤꯗꯅꯦ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ꯫ ꯁꯦ ꯆꯥꯁꯦ ꯍꯥꯟꯅ ꯈꯔ ꯊꯛꯆꯤꯜꯂꯨ." ꯒ꯭ꯔꯦꯁꯤꯁꯨ ꯏꯀꯥꯏꯅ "ꯍꯣꯏ ꯏꯃꯥ ꯊꯛꯀꯦ." ꯁꯣꯝꯗꯅ ꯊꯣꯏꯕꯁꯨ ꯃꯁꯥ ꯈꯔꯗꯤ ꯀꯟꯈꯠꯂꯛꯂꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯏꯀꯥꯏꯕ ꯑꯃꯗꯤ ꯋꯥꯈꯜ ꯋꯥꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯖꯃꯨꯅꯥꯁꯨ ꯗꯣꯡꯃꯉꯥꯏ꯫ ꯅꯍꯥꯟꯈꯩ ꯋꯥꯈꯜ ꯋꯥꯔꯝꯕꯗꯣ ꯃꯁꯥꯅ ꯈꯔ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯎꯕꯁꯤꯗ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯃꯥꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯤ ꯃꯥꯡꯂꯕꯅꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 4-5ꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯆꯃꯝꯅꯔꯤ, ꯑꯗꯨꯛ ꯏꯪꯖ ꯇꯞꯆꯕꯤ, ꯃꯤꯉꯝꯗꯕꯁꯨ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯑꯝꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯊꯣꯏꯕꯅ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯍꯣ ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ?" ꯖꯃꯨꯅꯥꯅ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ." "ꯏꯆꯥꯕꯨ ꯀꯩ ꯇꯧ ꯍꯥꯏꯕꯅꯣ?" ꯊꯣꯏꯕꯅ "ꯏꯃꯥ, ꯑꯩꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯣ ꯑꯝꯇ ꯀꯧꯕꯤꯒꯦꯔꯥ? ꯑꯩ ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ." ꯖꯃꯨꯅꯥꯅ "ꯍꯣꯏ, ꯏꯃꯥꯅ ꯀꯧꯒꯦ." "ꯏꯍꯦ, ꯗꯣꯛꯇꯔꯒꯤ ꯅꯝꯕꯔꯗꯣ ꯃꯥꯒꯤ ꯆꯦꯗꯨꯗ ꯌꯥꯎꯔꯝꯒꯅꯤꯅꯦ ꯏꯕꯨꯡꯉꯣ." ꯊꯣꯏꯕꯅ "ꯑꯣ, ꯐꯔꯦ, ꯏꯃꯥꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯀꯧꯔꯒꯦ. ꯅꯆꯥꯁꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯋꯥꯈꯜꯒꯤ ꯏꯄꯪ ꯄꯪꯁꯤꯜꯂꯦꯗ." ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯂꯧꯊꯣꯛꯇꯨꯅ ꯗꯣꯛꯇꯔꯒꯤ ꯆꯦꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯅꯝꯕꯔꯗꯨꯗ ꯅꯝꯂꯒ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯏꯀꯨꯏ ꯀꯨꯏꯅ ꯆꯠꯇꯅ ꯗꯣꯛꯇꯔꯗꯨꯁꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ "ꯍꯜꯂꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ?" ꯊꯣꯏꯕꯅ "ꯍꯜꯂꯣ ꯃꯔꯨꯞ, ꯑꯩ ꯊꯣꯏꯕꯅꯦ." ꯗꯣꯛꯇꯔꯗꯨꯅ "ꯑꯦ, ꯃꯔꯨꯞꯇꯤ ꯈꯔ ꯐꯒꯠꯄ ꯃꯥꯜꯂꯦ. ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯍꯥꯏꯕꯤꯌꯨ, ꯑꯗꯨꯝ ꯌꯥꯅꯤꯌꯦ ꯃꯔꯨꯞ." ꯊꯣꯏꯕꯅ "ꯃꯔꯨꯞ, ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯖꯅꯤꯡꯉꯤ. ꯀꯣꯜꯁꯦ ꯁꯥꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ. ꯑꯩꯅꯗꯤ ꯁꯣꯟꯕꯁꯤꯗ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯂꯞꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯣꯛꯇꯔꯗꯨꯅ "ꯃꯔꯨꯞ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨꯗ. ꯍꯣꯏꯅꯦ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯅꯪꯒꯤ ꯃꯔꯨꯞꯅꯦꯅ ꯈꯟꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯗꯣꯛꯇꯔꯅꯦꯅ ꯎꯕꯤꯒꯅꯨꯀꯣ." ꯊꯣꯏꯕꯅ "ꯗꯣꯛꯇꯔꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯃꯔꯨꯞꯀꯤ ꯃꯇꯝ ꯐꯪꯂꯗꯤ ꯉꯥꯏꯍꯥꯛ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ." ꯗꯣꯛꯇꯔꯗꯨꯅ "ꯍꯣꯏ, ꯑꯩ ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ." ꯊꯣꯏꯕꯅ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ, ꯊꯝꯖꯔꯒꯦꯀꯣ. ꯉꯥꯏꯍꯥꯛꯇꯤ ꯌꯦꯠꯂꯦ." ꯗꯣꯛꯇꯔꯗꯨꯅ "ꯍꯣꯏ, ꯐꯔꯦ ꯃꯔꯨꯞ, ꯑꯩꯁꯨ ꯊꯝꯂꯒꯦ." ꯖꯃꯨꯅꯥꯅ "ꯆꯥꯊꯣꯏ, ꯅꯪꯕꯨ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯔꯕꯣ? ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" ꯊꯣꯏꯕꯅ "ꯁꯥꯔꯦ ꯏꯃꯥ. ꯍꯣꯔꯦꯟ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯑꯦ." ꯖꯃꯨꯅꯥꯅ "ꯐꯔꯦ. ꯏꯃꯥ ꯏꯆꯥꯒꯤ ꯀꯔꯤꯅꯣ ꯑꯃ ꯁꯦꯝꯃꯛꯀꯦꯀꯣ. ꯄꯣꯊꯥꯔꯝꯃꯨ." ꯊꯣꯏꯕꯅ "ꯍꯣꯏ ꯏꯃꯥ." ꯇꯥꯌꯣꯟꯅꯔꯦ ꯃꯥꯂꯦꯝꯁꯦ. ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯦ. ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤ ꯏꯔꯤꯡꯅ ꯏꯃꯥꯏ ꯆꯣꯜꯂꯔꯦ꯫ ꯀꯪꯈꯤꯗꯧꯔꯕ ꯇꯂꯥ ꯄꯥꯃꯦꯜꯕꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯇꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯑꯃꯨꯛ ꯍꯨꯟꯍꯟꯕꯤꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯤꯅ "ꯑꯃꯥ, ꯀꯗꯥꯏꯗ ꯂꯩꯕꯤꯕ꯭ꯔꯣ? ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯦ. ꯊꯛꯄꯤꯁꯤ ꯂꯥꯛꯑꯣ." ꯂꯤꯛꯂꯥꯏꯅ "ꯂꯩꯌꯦ. ꯑꯩꯗꯤꯅꯦ ꯏꯆꯥ ꯂꯩꯕꯗꯒꯤꯅꯦ ꯐꯅꯗꯤ ꯄꯣꯊꯥꯃꯜꯂꯕꯅꯦ. ꯏꯆꯥꯅ ꯃꯍꯨꯠ ꯂꯣꯏꯅ ꯁꯤꯟꯕꯤꯈ꯭ꯔꯕꯁꯤꯗ." ꯒ꯭ꯔꯦꯁꯤꯅ "ꯑꯃꯥ, ꯑꯩꯁꯨꯀꯣ ꯑꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯕ."
Liklaina amu. Nungaina leidoini isasidi. Wakhal nungaitaba ka yadeko. Awatpa ama hek leibadane imade hekta hayu. Liklaigi nungsimi yengkhada kayada penjana nungaina leijariba jingki leirang sakhenbido. Liklaina luna tawjai Gracie gi wakhal busu pumyang hek yanghalli. Nongmata liklaina Gracie gi wari hangrudri maramdi Gracie masa aduki matik solli. Wakhal wari bana hena pukning nungsikhini. Madugi nungaitabana anaba oikini haiduna aduki matik pakhatsai. Liklai miyai salabi nupa leijatrabi lukhabini. Magi nupa na hinglingai aduki matak maral mathum jingmuk paiduna thambirami. Nungaibagi marakta iroinaribini awaba wari. Magi thamoidasu aduki matik lei. Adubu liklaina pharese imagi na imagi oikre. Se chaase hana thaktu asise. Liklaina isagi haksang su yam phagale hatakti ado isabu wakhal phaksinna leitana bakari tosike. Isagi apamad hayudana ima se mito kum khanganu ko isagi haining bado ita hai koi ganu ko imada. Gracie na ama ai to class 10 khakta loire e makhati tawpiraktre. Ai pu kari tawpikatrane aduko ama aise phi sabati nai piye. Liklaina nate nate ain haibadine thabak subagi wa nate koisa na haina singtam khisi haibani gyan lopsing tansilu haibani nangpo hojik matam dane gyan lasing tasin bayari ngai tansil haudoine imana isabune mapung phaba mitoi mi henba puji ama ohenba pame mikok thongba so oheningi. Gracie na ama ki apampa to nasa asuktum tawsake. Ama na haipi pata nasa na yaki ama. Liklaina adudine isagi punsigi maramda ima kharati tanengine yaningdabro isangbo. Gracie na ningamdana khumlai hoi ama. Liklaina isagi ima pabado karamna lekidamano aduga nangbo yopirakpa antidana imagi marira natragana ipagi mari imada sukharate khanghaludana isana. Gracie na tapna pira ihoduna hairei ama ka apa ka to pamda thabak suba tatpipa aduta masa khangtaba mina pharag hapiba oipipa ni ama aduko Auntie Rose ki aiki blood relation oipipa ne ma jingmi leisabi oipipa ama apa leitraba matung to ko aibu mana schooling su tawhan pipane atupu aina class 10 hek loi pipaka ma ki wakhal to change atum lak pikre. Liklaina o tamu imada sithadana. Gracie na mapi irasen amuk makha tapna tarai ai pu mana puning ba mai kai ta thang ai pu mana puning ba mai kai ta thang duna lai thi pikhum sananing pane atu aina yataba atu ki ko mana ai pu ot pi pa chai pi pa chak pi cha ta pa kaya ama
ꯐꯨꯕꯁꯨ ꯐꯨꯕꯤꯕ, ꯑꯃ ꯀꯣ ꯑꯩꯁꯦ ꯃꯥꯅ ꯑꯩꯕꯨ ꯐꯠꯇꯕ ꯀꯔꯕꯥꯔꯁꯨ ꯌꯥꯎꯍꯟꯕꯤꯕ, ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯗꯣꯡꯁꯨ ꯀꯣ ꯌꯣꯟꯗꯨꯅ ꯆꯥꯅꯤꯡꯕ ꯑꯣꯏꯕꯅꯤ ꯑꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯊꯣꯔꯛꯂꯦ ꯇꯅꯧꯔꯕꯤꯁꯤꯡꯒꯤ ꯂꯩꯔꯥꯡꯗꯣ꯫ ꯂꯤꯛꯂꯥꯏꯅ, ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ, ꯀꯞꯀꯅꯨ꯫ ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ, ꯑꯈꯥꯡ ꯀꯟꯕꯤꯁꯨ ꯑꯣꯏꯌꯨ꯫ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛꯇꯤ, ꯀꯔꯤꯕꯨ ꯋꯥꯠꯀꯅꯤ ꯏꯆꯥꯒꯤ? ꯏꯃꯥ ꯂꯩꯀꯣ, ꯄꯨꯛꯅꯤꯡ ꯆꯣꯟꯊꯒꯅꯨ ꯏꯕꯦꯝꯃ꯫ ꯒ꯭ꯔꯦꯁꯤꯅ, ꯍꯣꯏ, ꯑꯃꯥꯅ ꯍꯥꯏꯕ ꯅꯆꯥꯅ ꯏꯟꯕꯤꯒꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥꯁꯨ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗꯣ꯫ ꯅꯣꯡꯃꯀꯣ ꯑꯟꯇꯤ ꯔꯣꯁꯅ ꯃꯌꯨ ꯉꯥꯎꯕ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯂꯨꯅ ꯊꯥꯖꯟꯕꯤꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯀꯣ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯕꯅꯦ ꯑꯃ꯫ ꯑꯩꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯕ꯫ ꯑꯗꯨꯒ ꯀꯣ 5 days ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇ ꯏꯁꯤꯡ ꯈꯛꯇ ꯊꯛꯂꯒ ꯂꯩꯕꯤꯕꯅꯦ꯫ ꯅꯆꯥꯁꯦ ꯌꯥꯝꯅ ꯀꯤꯕꯅꯦ ꯑꯃ꯫ ꯂꯤꯛꯂꯥꯏꯅ, ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯦ, ꯋꯥꯔꯨꯅꯨꯀꯣ, ꯀꯞꯀꯅꯨ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣ꯫ ꯏꯆꯥꯗ ꯂꯩꯔꯝꯕ, ꯍꯥꯏꯗꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯋꯥꯕꯗꯣ ꯐꯅꯅꯕꯅꯤ ꯏꯃꯥꯅ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯊꯣꯛꯍꯜꯂꯤꯕꯁꯦ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯗꯣ ꯍꯥꯡꯍꯟꯅꯕꯅꯤꯀꯣ ꯏꯃꯥꯅ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯏꯃꯥꯁꯨꯅꯦ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯒ꯭ꯔꯦꯁꯤꯗꯣ ꯀꯤꯖꯕ ꯄꯣꯛꯅ ꯃꯥꯒꯤ ꯄꯥꯁ ꯑꯥꯎꯠ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯔꯣꯁꯅ, ꯒ꯭ꯔꯦꯁꯤ, ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯁꯥ ꯐꯥꯔꯦ, ꯑꯗꯨꯅꯀꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯇꯧꯕꯤꯒꯗꯧꯕ꯫ ꯒ꯭ꯔꯦꯁꯤꯅ, ꯑꯟꯇꯤ, ꯀꯔꯤ ꯇꯧꯕꯤꯒꯗ꯭ꯔꯥ? ꯊꯕꯛꯁꯨ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨꯝ ꯇꯧꯕꯤꯒꯦ, ꯇꯥꯛꯄꯤꯌꯣꯅꯦ ꯑꯟꯇꯤꯅ꯫ ꯔꯣꯁꯅ, ꯍꯣꯔꯦꯟ ꯃꯤ ꯑꯃ ꯂꯥꯛꯀꯅꯤ, ꯃꯥꯒ ꯀꯣ ꯊꯕꯛ ꯑꯃ ꯆꯠꯄꯤꯈꯣ꯫ ꯒ꯭ꯔꯦꯁꯤꯅ, ꯑꯟꯇꯤ, ꯑꯩꯅ ꯃꯁꯛ ꯈꯪꯇꯕ ꯑꯣꯏꯕ꯭ꯔꯥ? ꯀꯔꯤ ꯊꯕꯛꯂꯥ? ꯔꯣꯁꯅ, ꯍꯣꯔꯦꯟ ꯀꯣ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯤꯌꯦ, ꯀꯤꯒꯅꯨꯅꯦ꯫ ꯒ꯭ꯔꯦꯁꯤꯅ, ꯍꯥꯏꯕꯤꯌꯣꯅꯦ ꯑꯟꯇꯤ꯫ ꯔꯣꯁꯅ, ꯅꯝꯕꯔ 4 ꯈꯪꯕ꯭ꯔꯥ? ꯅꯝꯕꯔ 4 ꯇꯨ ꯐꯨꯒꯗꯧꯕꯅꯦ, ꯂꯥꯡꯒꯅꯨ, ꯂꯥꯡꯒꯅꯨ, ꯃꯤ ꯇꯥꯈꯤꯅꯤꯀꯣ꯫ ꯒ꯭ꯔꯦꯁꯤꯅ ꯉꯛꯅ, ꯑꯟꯇꯤ, ꯐꯠꯇꯕ ꯊꯕꯛꯇꯨ ꯑꯩꯕꯨ ꯇꯧꯕꯤꯒꯗ꯭ꯔꯅꯦ? ꯔꯣꯁꯅ, ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯧ ꯂꯩꯇꯦꯀꯣ, ꯇꯨꯃꯤꯟ ꯂꯩꯕꯤꯌꯣ꯫ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯦꯀꯣ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯤꯌꯣꯀꯣ ꯅꯨꯄꯤ ꯃꯆꯥ꯫ ꯑꯗꯨ ꯇꯧꯕꯤꯕꯗ ꯅꯪ ꯀꯔꯤꯁꯨ ꯁꯤꯔꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯔꯣꯁꯅ ꯒ꯭ꯔꯦꯁꯤꯕꯨ ꯃꯥꯒꯤ ꯀꯔꯕꯥꯔꯗ ꯁꯤꯟꯅꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯁꯤꯝꯂꯥꯗ, ꯁꯤꯂꯣꯡꯗ, ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗꯁꯨ ꯄꯣꯠ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯍꯟꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯀꯔꯕꯥꯔ ꯄꯨꯟꯕ ꯒ꯭ꯔꯦꯁꯤꯗ ꯃꯤꯇꯥꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯁꯅ ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯒ꯭ꯔꯦꯁꯤꯕꯨ ꯐꯥꯕꯤꯔꯒ ꯅꯝꯕꯔ 4 ꯀꯥꯞꯁꯤꯟꯕꯤꯔꯝꯃꯤ꯫ ꯒ꯭ꯔꯦꯁꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ, ꯊꯋꯥꯏ ꯆꯥꯛꯅ ꯈꯥꯡꯈꯤꯕꯅꯤ, ꯀꯩꯁꯨꯝꯗꯤ ꯇꯧꯕꯁꯨ ꯉꯝꯖꯗ꯫ ꯒ꯭ꯔꯦꯁꯤꯅ, ꯑꯃ, ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯤꯡꯁꯤꯡꯂꯛꯄꯗ ꯌꯥꯝꯅꯁꯨ ꯀꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯤꯒꯦ ꯀꯞꯊꯣꯔꯛꯂꯦ꯫
ꯂꯤꯛꯂꯥꯏꯅ "ꯏꯕꯦꯝꯃ ꯀꯞꯀꯅꯨ, ꯄꯨꯟꯁꯤ ꯂꯝꯕꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯀꯨꯠ ꯑꯇꯣꯡ ꯅꯥꯏꯕꯅꯤ, ꯇꯤꯡꯈꯪ ꯇꯨꯡꯕꯧꯅ ꯊꯟꯕꯅꯤ, ꯄꯨꯝꯅꯃꯛꯁꯦ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯄ ꯉꯝꯂꯛꯄꯗ ꯃꯄꯨꯡ ꯐꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯈꯥꯡ ꯀꯜꯂꯨ ꯏꯆꯥꯗꯤ ꯐꯠꯇꯕꯤ ꯅꯠꯇꯤꯌꯦ, ꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯕꯅ ꯋꯥꯈꯜꯒꯤ ꯃꯔꯨꯝꯗ ꯈꯜꯂꯤ ꯊꯣꯏꯕꯗꯣ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯅꯪꯕꯨ ꯊꯤꯗꯧꯕ? ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯅꯪꯁꯨ ꯑꯩꯒꯨꯝ ꯋꯥꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ꯫ ꯃꯇꯝꯁꯤꯗꯅꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯅ ꯌꯧꯔꯛꯈꯤꯕꯁꯨ꯫ ꯄ꯭ꯔꯤꯇꯝꯅ "ꯃꯔꯨꯞ, ꯑꯩ ꯌꯧꯔꯛꯑꯦ"꯫ ꯊꯣꯏꯕꯅ "ꯃꯔꯨꯞ, ꯆꯪꯕꯤꯔꯛꯑꯣ"꯫ "ꯏꯃꯥ, ꯑꯩꯒꯤ ꯃꯔꯨꯞ ꯌꯧꯔꯛꯑꯦ, ꯀꯩꯅꯣ ꯆꯥꯅꯕ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ"꯫ ꯖꯃꯨꯅꯥꯅ "ꯍꯣꯏ, ꯏꯃꯥ ꯇꯥꯔꯦ ꯏꯆꯥ ꯊꯣꯏ꯫ ꯏꯆꯥ ꯗꯣꯛꯇꯔꯁꯨ ꯌꯧꯔꯛꯑꯦꯗꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯂꯥꯛꯄꯤꯕꯁꯦ꯫ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤꯅꯦ ꯊꯛꯅꯕ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦꯀꯣ, ꯋꯥꯔꯤ ꯁꯥꯔꯝꯃꯨ ꯏꯆꯥ ꯑꯅꯤ"꯫ ꯄ꯭ꯔꯤꯇꯝꯅ "ꯏꯃꯥ, ꯌꯥꯔꯅꯤꯌꯦ ꯁꯦꯝꯕꯤꯗ꯭ꯔꯁꯨ"꯫ ꯖꯃꯨꯅꯥꯅ ꯌꯥꯗꯦ, ꯀꯨꯏꯔꯣꯏꯌꯦ, ꯏꯃꯥ ꯁꯦꯝꯃꯛꯀꯦꯀꯣ"꯫ ꯊꯣꯏꯕꯅ "ꯃꯔꯨꯞ, ꯑꯩꯁꯦ ꯅꯤꯡꯉꯝꯗꯕ ꯑꯃꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯦ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯨ ꯂꯩꯖꯗꯕꯒ ꯃꯔꯨꯞꯇ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯀꯧꯖꯕꯅꯦ"꯫ ꯄ꯭ꯔꯤꯇꯝꯅ "ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ, ꯀꯩꯗꯧꯒꯦ ꯃꯔꯨꯞ? ꯑꯩꯁꯦ ꯃꯔꯨꯞꯀꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯇꯧꯖꯔꯒꯦꯗ ꯂꯩꯔꯕꯅꯤꯀꯣ"꯫ ꯊꯣꯏꯕꯅ "ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯔꯨꯞ, ꯃꯔꯨꯞꯄꯨ ꯑꯩꯅ ꯐꯪꯖꯕꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯞꯅ ꯋꯥꯔꯤ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯅ "ꯑꯩꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯈꯤꯕ ꯅꯨꯄꯤꯗꯣ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯤ꯫ ꯃꯥꯒꯤꯁꯨ ꯀꯅꯥꯁꯨ ꯂꯩꯖꯗꯕꯅꯤ, ꯃꯁꯥꯒꯤ ꯐꯣꯟꯁꯨ ꯄꯥꯏꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯗ꯫ ꯗꯣꯛꯇꯔꯗꯨꯅ "ꯍꯣꯏ, ꯃꯔꯨꯞꯅꯁꯨ ꯒ꯭ꯔꯦꯁꯤꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯕꯤꯔꯦ, ꯃꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯗꯨꯝ ꯀꯣꯏꯗꯕꯤꯗ ꯍꯥꯏꯕꯤꯌꯨ"꯫ ꯊꯣꯏꯕꯅ "ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤ꯫ ꯃꯤꯟꯁ ꯂꯩꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩ ꯗꯣꯛꯇꯔꯒ ꯇꯥꯟꯅꯖꯕꯅꯤ"꯫ ꯄ꯭ꯔꯤꯇꯝꯅ "ꯑꯣꯀꯦ ꯃꯔꯨꯞ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯇꯃꯦꯡꯂꯣꯡ PICꯗ ꯂꯩꯕꯅꯤ꯫ ꯀꯔꯤ ꯈꯨꯜꯅꯤ ꯍꯥꯏꯒꯦ ꯒ꯭ꯔꯦꯁꯤꯒꯤ ꯈꯨꯜꯗꯨꯕꯣ"꯫ ꯊꯣꯏꯕꯅ "ꯂꯨꯡꯒꯥꯎ ꯈꯨꯟ ꯍꯥꯏꯕꯅꯤ ꯃꯔꯨꯞ, ꯊꯥ 9ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯅꯤ"꯫ ꯄ꯭ꯔꯤꯇꯝꯅ "ꯍꯣꯏ, ꯑꯩ ꯏꯇꯥꯎꯗꯨꯗ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯒꯦ꯫ ꯃꯅꯤꯄꯨꯔ ꯃꯅꯨꯡꯅꯤ, ꯀꯔꯤꯒꯤ ꯊꯤꯐꯝ ꯈꯪꯗꯅꯤ, ꯐꯪꯒꯅꯤꯗ"꯫ ꯖꯃꯨꯅꯥꯅ "ꯁꯦ, ꯏꯆꯥ ꯑꯅꯤꯒꯤ ꯍꯩ ꯈꯔꯁꯨ ꯁꯦꯝꯂꯛꯄꯅꯤ, ꯁꯥꯕꯁꯤꯗꯅꯦ ꯖꯨꯏꯁꯁꯤꯒ ꯁꯦꯝꯃꯛꯄꯅꯤ, ꯊꯛꯆꯤꯜꯂꯨ꯫ ꯅꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯣꯀꯣ, ꯏꯃꯥ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ"꯫ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ "ꯍꯣꯏ ꯏꯃꯥ"꯫ ꯊꯣꯏꯕꯅ "ꯑꯩꯅ ꯃꯔꯨꯞꯇ ꯌꯥꯝꯅ ꯌꯦꯠꯂꯦ ꯇꯧꯔꯤꯁꯦ"꯫ ꯄ꯭ꯔꯤꯇꯝꯅ "ꯅꯠꯇꯦ ꯃꯔꯨꯞ, ꯌꯥꯝ ꯂꯥꯞꯅꯕ ꯃꯥꯜꯂꯦ, ꯑꯗꯨꯝ ꯍꯥꯏꯒꯅꯨ, ꯑꯩꯁꯦ ꯅꯪꯒꯤ ꯃꯔꯨꯞꯅꯦꯃꯤ"꯫ ꯊꯣꯏꯕꯅ "ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅ ꯍꯛꯆꯥꯡꯁꯦ ꯂꯣꯏꯅ ꯁꯣꯟꯊꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯨꯞꯄꯨ ꯊꯦꯡꯅꯔꯨꯕꯅ ꯀꯌꯥꯗ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯆꯔꯤꯕ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯗꯣꯛꯇꯔꯗꯤ"꯫ ꯄ꯭ꯔꯤꯇꯝꯅ "ꯋꯥꯈꯜ ꯋꯥꯕꯤꯒꯅꯨꯁꯦ, ꯅꯇꯥꯎꯅꯅꯦ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯛꯀꯅꯤ꯫ ꯑꯗꯣ ꯃꯔꯨꯞꯇ ꯀꯩꯅꯣꯝꯇ ꯍꯪꯒꯦꯀꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯂꯥꯟꯕꯤꯗꯨꯕꯨ ꯑꯗꯨꯝ ꯊꯃꯣꯏꯗ ꯂꯩꯔꯤꯕ꯭ꯔꯥ"꯫ ꯊꯣꯏꯕꯅ "ꯍꯣꯏ ꯗꯣꯛꯇꯔ, ꯂꯩꯔꯤ. ꯑꯩꯅ ꯈꯟꯈꯤ ꯁꯤꯔꯕꯁꯨ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯁꯤꯅꯤꯡꯈꯤꯕꯅꯤ. ꯍꯥꯏꯗꯣꯛꯐꯝ ꯇꯝꯊꯣꯛꯐꯝ ꯂꯩꯇꯕ ꯃꯥ ꯑꯩꯒꯤ ꯋꯥꯔꯤꯅꯤ. ꯅꯣꯡꯃꯈꯛ ꯎꯅꯈꯤꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤꯉꯩ
ꯇꯝꯊꯤꯔꯕ ꯂꯩꯅꯥꯁꯤꯁꯨ ꯂꯥꯛꯈꯤꯕꯅꯤ ꯄ꯭ꯔꯤꯇꯝꯅ ꯑꯁ ꯃꯔꯨꯞꯀꯤ ꯋꯥꯔꯤꯁꯤꯗꯤ ꯄꯨꯛꯅꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯀꯩꯝꯇ ꯑꯍꯦꯟꯕ ꯈꯟꯖꯤꯟꯕꯤꯒꯅꯨꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ 이마디 그다이 자크르잖아 아시 하이드나 독터도 마마이도 마능놈도 언친드나 이마 나 싸움 자자루기게 저무나수 톨럭드나 호이호이 이사 여우로고 이사기 라만세 까라마 마tam드노 이마나 이사기 라만부 싱도리바 싱바부 ngamni 타자드레다 이마데 프리탐나 에 이마 ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯧꯅꯤ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯏꯃꯥ ꯇꯣꯏꯅꯁꯨ ꯂꯥꯛꯇꯣꯏꯅꯤ ꯊꯣꯏꯕꯅ ꯃꯔꯨꯞ ꯊꯤꯟꯗꯣꯛꯆꯗ꯭ꯔꯦꯀꯣ ꯖꯃꯨꯅꯥꯅꯁꯨ ꯌꯧꯔꯣꯀꯣ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔꯁꯨ ꯆꯠꯈ꯭ꯔꯦ ꯏꯆꯤꯛ ꯆꯤꯛꯍꯧꯔꯦ ꯃꯐꯝꯗꯣ ꯖꯃꯨꯅꯥꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯦ ꯗꯣꯛꯇꯔꯅꯗꯤ ꯏꯆꯥ ꯊꯣꯏꯕ ꯊꯣꯏꯕꯅ ꯌꯥꯝ ꯐꯒꯠꯂꯦ ꯍꯥꯏꯕꯤꯔꯝꯃꯤ ꯏꯃꯥ ꯏꯃꯥꯒꯤ ꯁꯦꯕꯥꯅꯅꯤꯀꯣ ꯉꯁꯤ ꯅꯆꯥꯅ ꯐꯒꯠꯂꯤꯁꯦ ꯖꯃꯨꯅꯥꯅ ꯏꯆꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯏꯃꯥꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯆꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯜꯂꯣꯏꯕꯨ ꯍꯥꯏꯔꯗꯤꯅꯦ ꯃꯤꯒꯤ ꯑꯃꯥꯡꯕ ꯀꯣꯠꯂꯣ ꯍꯥꯏꯔꯁꯨ ꯉꯝꯅꯤꯀꯣ ꯏꯃꯥꯗꯤ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟꯅꯣ ꯃꯆꯥꯒꯤ ꯐꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯜꯂꯤ ꯊꯣꯏꯕꯁꯨ ꯏꯃꯥꯁꯦ ꯀꯌꯥꯗ ꯋꯥꯖꯔꯕꯅꯣ ꯑꯩꯒꯤꯗꯃꯛ ꯃꯔꯝ ꯈꯪꯗꯕ ꯆꯩꯅꯥꯅ ꯋꯥꯈꯜꯒꯤ ꯃꯔꯨꯝꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯂꯥꯞꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯂꯩꯅꯥ ꯁꯣꯏꯔꯕꯤ ꯂꯩꯔꯥꯡꯂꯥ ꯊꯥꯖꯕꯁꯨ ꯉꯝꯗ꯭ꯔꯤ ꯊꯃꯣꯏꯁꯤꯅꯗꯤ ꯍꯦ ꯃꯄꯨ ꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯕꯤꯔꯤꯕ ꯅꯥꯟꯊꯣꯛꯈꯤꯗ꯭ꯔꯥ ꯄꯥꯈꯠꯅ ꯆꯦꯠꯅ ꯊꯝꯖꯅꯤꯡꯂꯨꯕꯅꯤ ꯊꯃꯣꯏꯁꯤꯗ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯅꯗ꯭ꯔꯥ ꯑꯁꯣꯝꯗꯅ ꯆꯤꯡꯃꯤ ꯅꯨꯄꯤꯖꯥ ꯏꯪꯅ ꯇꯞꯆꯕꯤꯗꯣ ꯉꯁꯤꯗꯤ ꯃꯃꯥ ꯂꯤꯛꯂꯥꯏꯅ ꯁꯝꯕꯜ ꯑꯣꯏꯕꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯈ꯭ꯔꯦꯗꯣ ꯀꯩꯗ ꯁꯣꯏꯈꯤꯅꯤ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯃꯥꯏꯌꯣꯟ ꯁꯨꯝꯍꯜꯂꯤ ꯃꯃꯥꯅ ꯍꯧꯖꯤꯛꯇꯤ ꯇꯥꯡꯗꯝꯅꯐꯝ ꯂꯩꯇꯕꯤ ꯑꯣꯏꯔꯛꯂꯦ ꯁꯛꯇ ꯋꯥꯠꯇ꯭ꯔꯕꯤ ꯅꯤꯉꯣꯜꯗꯣ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯑꯋꯥꯠꯄ ꯂꯩꯈꯤꯗ꯭ꯔꯦꯗꯣ ꯂꯤꯛꯂꯥꯏꯒꯤ ꯄꯥꯝꯖꯕ ꯅꯨꯕꯛ ꯑꯣꯏꯈ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤꯗꯣ ꯗꯣꯛꯇꯔ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯦꯈꯔꯗ ꯀꯣꯜ ꯇꯧꯔꯤ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯁꯦꯈꯔꯅ ꯍꯜꯂꯣ ꯀꯨꯏꯔꯦꯗ ꯅꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯩ ꯅꯨꯃꯤꯠꯅꯣ ꯃꯇꯥꯎꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯄ꯭ꯔꯤꯇꯝꯅ ꯍꯦꯛꯇ ꯈꯞꯊꯔꯛꯀꯅꯦꯕ ꯍꯦꯜꯂꯣꯒ ꯍꯥꯏ ꯅꯪꯗꯦꯕ ꯁꯤꯅꯤꯍꯦ ꯁꯦꯈꯔꯅ ꯀꯨꯏꯔꯦꯗ ꯋꯥꯔꯤ ꯁꯥ ꯐꯪꯗꯕ ꯐꯪꯂꯤꯉꯩꯁꯤꯗ खरा खपथाजरे हात्पीनुको प्रीतमना होइने होइने अदो मताउगी मतेंग अमा निबा तारे तल्लेका हारपा यारेको शेखरना तौरेदो याम लापनाबा मानबा मओंगसे नंगना हाइबदा याखिदबा यावख्रबो हा मी सिनी हे प्रीतमना वारी नुंगाई थाइने हंड्रीने को शेखरना हाइदे वादो ससत हाइरो तादगी अइना इनासे सिंगदोक्चरे नमाइदी प्रीतमना होइमी मसिदिबा नोय पियासिदो लुंगाव खुंदनी हाइगिदाइने लुंगाव खुंदगी नुपी अमा थिरक्तबा याद्रे मताउना शेखरना हा कइनो अइना फागा पुरो हाइरो नुपी थिनिंगबो सोमबो प्रीतमना तौरेदो तुमिन लयुदमता वारी हाना ताखोमी असुमना प्रीतमना ग्रेसीगी वारी शेखरदा लीरी शेखरना हा मताउ
Gracie do masa yamna phajabani. Aina su ngaukhibani. Mai auntie do moi mawong do ai tanna tokhibani. Pritam na oh nangna su khangbra. Mafam da lairadi pau piro. Shekhar na hoi hoi. Ai hayeng yenglake ko. Makhoi gi maramda aiso thoina khalludri. Warang se soida bani na tauna haira adi. Okay. Bye baby. Pritam na amo. Okay, bye baby. Asana numito hokre nongale. Loisindo ba ayuki thawrok loisin. Asana numito hokre nongale. Loisindo ba ayuki thawrok loisilaba matung Dr. Shekhar PIC yorkle magi kada sangduna phamli. Ngasi di patient su amata lakte phana dum phare khunda koirake khanduna Gracie dum hangluge khanduna thorok lami. Get york pada ngairi Moses na. Doctor, oi, kai se pikera? Shekhar na. Khunsin ba thungna koiruge tawone. Moses na. Atu nangbu kai tawrage? Moses na. Doctor, aigi makok se yam napi pani. Shekhar na. Okay, lao. Ayenge ko. Moses na. Hoi ne. Doctor na yeng pirati hekta phapipa. Asum na Shekhar na Moses pusik up tawre. Shekhar na. Kaisam tawre da. Thabak waman bagi ni. Thabak di khun bun bagi surabani na. Son thaba tabani. Atai di kok sik panatra ha. Adai di kok sik panatra ba. Moses na. Ai, sumpi pani ne doctor na happy phase. Shekhar na. Kari sabirak lagi yum dai ba. Moses na. Sa thakpi khre bread ka. Sa pi khre da doctor. Shekhar na. Pharni se tablet simaga thajang khro. Moses na. Hoine doctor na thengpi pata anapaga loi na bang pi khre da. Shekhar na. Moses. Maiko. Mim hangin ako'y kunsidagi. Moses na. Doctor, Laisara, pambi ba yaupra? Masana po japitra so ay napapike. Atuka pithoke ba doctor da? Shekhar na. Ana tai nang sidi. Noi khulgi masak phajabi Gracie do. Adu tang hairapada Moses na. Doctor, mati ko khunta laipitare. Imphal da laipikre haipiyene. Kitai ta laipno su khangpite. Magi anti ki sakta ne. Magi mremta kre su khangpi po oitabani ne. Magi anti na yonthok pikrapa su khangpite ta. Us nungai po oipitabani ne. Nungsi panini ta isaldo phapasu yamna phapipa atupu maki amaka apaka laikita pataki ko atum wapo oipipa. Shekhar na. Ha Imphal da haiba. Moses na. Hoi antina atum na haipi pani yonpi kharpa su khangte ta. Shekhar na. Okay, phare. Moses na. Anapa su phapipa. Atuna ai sapike ko doctor. Bye. Shekhar na so. Bye. Asumna Pritam na call tawduna. Shekhar na Gracie gi maramda haikre. Mathangi numitna Dr. Pritam na thoibagi manata laklami. Thoibana. Maro. Lao. Changbiro. Pritam na. Maro.
ꯄꯥꯎ ꯇꯝꯅꯤꯡꯃꯟꯗꯨꯅꯅꯦ ꯂꯥꯛꯀꯦꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯅꯦ ꯍꯦꯛꯇ ꯂꯥꯛꯂꯕꯅꯦ ꯊꯣꯏꯕꯅ ꯀꯔꯤ ꯄꯥꯎꯅꯣ ꯇꯝꯕꯤꯌꯨꯅꯦ ꯃꯔꯨꯞ ꯄ꯭ꯔꯤꯇꯝꯅ ꯒ꯭ꯔꯦꯁꯤꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯊꯣꯏꯕꯅ ꯑꯣꯀꯦ ꯃꯔꯨꯞ ꯀꯗꯥꯏ ꯖꯒꯥꯗꯅꯤ ꯍꯥꯏꯒꯦ ꯄ꯭ꯔꯤꯇꯝꯅ ꯇꯪ ꯇꯥꯕꯗꯤ ꯈꯪꯗꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯃꯔꯨꯞ ꯊꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗꯣ ꯂꯥꯡꯇꯛꯅꯔꯦ ꯒ꯭ꯔꯦꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯈꯤ ꯇꯥꯕꯗ ꯃꯥꯒꯤ ꯑꯟꯇꯤꯅ ꯃꯥꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯋꯥꯔꯦ ꯋꯥꯈꯜꯁꯨ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯃꯥꯒꯤꯗꯃꯛ ꯃꯁꯥ ꯀꯟꯗꯅ ꯀꯣꯏꯅ ꯆꯠꯂ ꯊꯤꯅꯤꯁꯨ ꯅꯠꯇ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯔꯤ ꯅꯨꯄꯥꯗꯣ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯉꯥꯡꯅꯔꯤ ꯃꯤ ꯑꯁꯣꯏꯕ ꯎꯔꯒ ꯉꯥꯡꯅꯅꯤꯡꯕ ꯀꯌꯥꯅꯤ ꯃꯆꯤꯟ ꯄꯦꯟꯅꯁꯨ ꯉꯥꯡꯅꯔꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯇꯣꯝꯕꯤꯅ ꯏꯆꯦ ꯖꯃꯨꯅꯥꯒꯤ ꯑꯝꯇꯪ ꯌꯥꯎꯕ ꯇꯣꯝꯄꯣꯛꯇꯣ ꯅꯥꯔꯦ ꯍꯥꯏꯅꯦ ꯅꯨꯡꯁꯤꯅ ꯀꯩꯗꯧꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯐꯅꯗꯤ ꯐꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯦꯁꯅ ꯅꯥꯔꯦ ꯍꯥꯏ ꯇꯣꯝꯕꯤꯅ ꯍꯣꯏꯅꯦ ꯃꯣꯏꯒꯤ ꯑꯦꯁꯅ ꯅꯥꯕꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯕꯩꯅꯤꯁꯨ ꯍꯥꯏ ꯆꯨꯝꯕꯖꯥꯠꯂꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯑꯣ ꯃꯄꯥꯡꯕꯨ ꯊꯣꯛꯈ꯭ꯔꯗꯤꯅꯦ ꯊꯥꯖꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯇꯊꯣꯠꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯈꯤꯕꯅꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯣꯝꯕꯤꯅ ꯍꯣ ꯊꯥꯏꯅꯗꯤꯅꯦ ꯏꯆꯥ ꯏꯁꯨ ꯋꯥꯔꯛꯄꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯅꯧ ꯍꯥꯏꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯨꯡꯁꯤꯅ ꯀꯨꯏꯔ ꯃꯥꯜꯂꯦꯗ ꯃꯄꯥꯟ ꯏꯄꯥꯡꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯁꯨ ꯍꯥꯏ ꯇꯣꯝꯕꯤꯅ ꯁꯤꯔꯅꯤꯗ ꯑꯦꯁꯅ ꯅꯥꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯨꯟꯁꯤꯗꯣꯏꯅꯣ ꯆꯥꯎꯕꯤꯅ ꯍꯣꯏ ꯁꯥꯊꯤꯕ ꯂꯩꯅꯥꯅꯤꯁꯨ ꯍꯥꯏ ꯃꯣꯏ ꯑꯦꯁ ꯍꯥꯏꯕꯗꯣ ꯍꯪꯕ ꯆꯪꯉꯨꯕꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦꯀꯣ ꯀꯤꯖꯩ ꯑꯁꯨꯝꯅ ꯃꯁꯤ ꯉꯥꯡꯕ ꯇꯥꯕꯗ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯖꯃꯨꯅꯥꯗꯣ ꯑꯗꯨꯕꯨ ꯃꯁꯥꯕꯨ ꯃꯁꯥ ꯀꯟꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯆꯤꯛꯅ ꯈꯥꯡꯖꯔꯤ ꯑꯁꯣꯝꯗꯅ ꯒ꯭ꯔꯦꯁꯤꯗꯣ 11ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯦꯅ ꯁ꯭ꯀꯨꯜꯗ ꯆꯠꯂꯨꯔꯦ ꯁꯥꯔ ꯁꯨꯁꯤꯜꯅ ꯒ꯭ꯔꯦꯁꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯌꯨ ꯑꯥꯔ ꯕ꯭ꯔꯥꯏꯠ ꯁ꯭ꯇꯨꯗꯦꯟꯠ ꯏꯟ ꯑꯋꯥꯔ ꯁ꯭ꯀꯨꯜ ꯒ꯭ꯔꯦꯁꯤꯅ ꯊꯦꯡꯛꯁ ꯁꯥꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯔꯛꯁꯤꯠ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ ꯃꯌꯨꯝꯗ ꯒ꯭ꯔꯦꯁꯤꯅ ꯑꯃꯥ ꯑꯣ ꯑꯃꯥ ꯀꯗꯥꯏꯗ ꯂꯩꯄꯤꯒꯦ ꯂꯤꯛꯂꯥꯏꯅ ꯇꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯇꯧꯔꯕ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃꯥ ꯃꯥꯔꯛꯁꯤ ꯌꯦꯡꯄꯤꯌꯣꯅꯦ ꯂꯤꯛꯂꯥꯏꯅ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯉꯤꯁꯦ ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯗ ꯃꯥꯔꯛꯁꯤꯠꯇꯣ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯤ ꯃꯃꯥ ꯃꯆꯥꯗꯣ ꯂꯤꯛꯂꯥꯏꯅ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯃꯦꯠꯁꯁꯤꯗꯤ ꯈꯔ ꯋꯥꯠꯂꯤꯀꯣ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯔꯣꯏ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃꯥ ꯍꯣꯠꯅꯒꯦ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯃꯥꯔꯛꯁꯤꯗꯤ ꯌꯥꯝꯅꯁꯨ ꯐꯖꯔꯦ ꯒ꯭ꯔꯦꯁꯤꯅ ꯑꯃꯥꯅ ꯑꯁꯨꯛ ꯐꯖꯅ ꯁꯦꯟꯅꯕꯤꯕꯒꯤ ꯅꯆꯥꯅ ꯑꯁꯨꯝꯅ ꯌꯥꯝ ꯐꯪꯕꯤꯕꯅꯤꯅꯦ ꯑꯃꯥ ꯂꯤꯛꯂꯥꯏꯅ ꯐꯔꯦ 12ꯀꯤꯗꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃꯥ ꯒ꯭ꯔꯦꯁꯤꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯂꯤꯛꯂꯥꯏꯒ ꯂꯣꯏꯅꯅ TJ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯂꯥꯛꯂꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯨꯝ ꯌꯧꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯒ꯭ꯔꯦꯁꯤꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯥꯔ ꯀ꯭ꯂꯥꯔꯛ ꯇꯣꯝꯕꯅ ꯌꯦꯁ ꯀꯝ ꯏꯟ ꯃꯃꯥ ꯃꯆꯥꯗꯣ ꯆꯪꯃꯤꯟꯅꯔꯛꯏ ꯒ꯭ꯔꯦꯁꯤꯅ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯒꯦ ꯂꯥꯛꯄꯅꯦ ꯇꯣꯝꯕꯅ ꯏꯕꯦꯝꯃꯒꯤ ꯃꯥꯔꯛꯇꯣ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ 12ꯀꯤ ꯔꯤꯖꯜꯇ ꯄꯣꯖꯤꯁꯟ ꯌꯥꯎꯅꯕ ꯑꯣꯖꯥꯁꯤꯡꯁꯨ ꯋꯥ ꯌꯥꯝꯅ ꯇꯥꯟꯅꯈꯤꯕꯅꯤ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯁꯥꯔ ꯑꯩꯁꯨ ꯃꯌꯥꯝꯒ ꯀꯔꯝ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯖꯒꯦꯅ ꯌꯥꯎꯖꯔꯛꯄꯅꯤ ꯇꯣꯝꯕꯅ ꯑꯣ ꯒ꯭ꯔꯦꯁꯤꯒꯤ ꯏꯃꯥꯔꯥ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯒ꯭ꯔꯦꯁꯤꯒꯤ ꯏꯃꯥꯅꯦ ꯇꯣꯝꯕꯅ ꯁꯣꯝꯗ ꯐꯝꯕꯤꯌꯨ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯄꯥꯎ ꯍꯥꯏꯖꯔꯨꯈꯤꯒꯦ
ꯒ꯭ꯔꯦꯁꯤꯗꯣ ꯐꯣꯝ ꯃꯦꯜꯂꯤ ꯑꯁꯣꯏ-ꯁꯣꯏꯗ ꯌꯦꯡꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯒ꯭ꯔꯦꯁꯤꯅ ꯁꯥꯔ ꯂꯣꯏꯈ꯭ꯔꯦ ꯑꯁꯣꯏꯄ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯈ꯭ꯔꯣ ꯇꯣꯝꯕꯅ ꯆꯦꯛ ꯇꯧꯅ ꯇꯧꯅ ꯍꯥꯏꯔꯛꯏ 1,000 ꯄꯤꯔꯣ ꯒ꯭ꯔꯦꯁꯤꯅ ꯑꯃ ꯄꯩꯁꯥꯗꯣ ꯄꯤꯕꯤꯈ꯭ꯔꯣ ꯂꯤꯛꯂꯥꯏꯅ ꯁꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯂꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯏꯇꯩꯃ ꯑꯣꯖꯥꯁꯤꯡꯁꯨ ꯌꯧꯔꯛꯑꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯈꯣ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯄꯨꯟꯅ ꯔꯥꯎꯟ ꯑꯣꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ ꯁꯥꯔ ꯁꯨꯁꯤꯜꯅ ꯒ꯭ꯔꯦꯁꯤꯒꯤ ꯃꯥꯔꯛ ꯎꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯨ ꯈꯟꯅꯖꯔꯝꯂꯤꯕꯅꯤ 12th ꯄꯣꯖꯤꯁꯟ ꯌꯥꯎꯍꯟꯅꯕ ꯍꯣꯠꯅꯁꯦ ꯍꯥꯏꯔꯝꯂꯤꯕꯅꯤ 이때마스 여비럭바 ꯌꯥꯝꯅ ꯐꯔꯦ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯁꯥꯔ ꯏꯆꯥꯒꯤ ꯃꯥ ꯎꯔꯨꯕꯗꯅꯦ ꯑꯩꯁꯨ ꯁꯥꯔ ꯍꯣꯏꯒ ꯀꯔꯝ ꯇꯧꯁꯤꯒꯦꯅ ꯇꯥꯟꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯁꯥꯔ ꯌꯥꯏꯃꯅ ꯑꯣꯜ ꯔꯥꯎꯟ ꯌꯦꯡꯂꯛꯄꯗ ꯂꯣꯏꯅ ꯐꯖꯔꯦ ꯑꯗꯨꯕꯨ ꯃꯦꯠꯁꯇꯤ ꯈꯔ ꯁꯣꯟꯊꯩ ꯈꯔ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯁꯥꯔ ꯖꯣꯏꯅ ꯒ꯭ꯔꯦꯁꯤ ꯈꯪꯗꯕ ꯌꯥꯎꯔꯛꯄꯗꯅꯦ ꯍꯦꯛꯇ ꯍꯪꯒꯗꯧꯅꯤꯀꯣ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯁꯥꯔ ꯁꯥꯔ ꯆꯟꯗ꯭ꯔꯅ ꯑꯃꯨꯛ We will help you a future bright student so work hard Gracie Gracie na tablamna I will do my best with best sir Oza pumnamangna Okay Gracie good luck ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯊꯝꯂꯤꯕ ꯍꯣꯞꯁꯦ ꯁꯣꯏꯍꯜꯂꯣꯏꯁꯤꯀꯣ ꯂꯤꯛꯂꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤꯗꯃꯛ ꯑꯁꯣꯏ-ꯁꯣꯏꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯅ ꯑꯩꯅꯁꯨ ꯌꯦꯡꯁꯤꯟꯖꯔꯛꯀꯦ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯤꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯁꯥꯔ ꯃꯦꯝ ꯍꯣꯏꯒꯤ ꯊꯧꯖꯥꯜꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯃꯥꯀꯤꯁꯨ ꯃꯅꯤꯡ ꯊꯨꯡꯄ ꯉꯝꯕ ꯑꯣꯏꯅ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯂꯤꯛꯂꯥꯏꯅ ꯁꯥꯔ ꯍꯣꯏ ꯃꯦꯝ ꯍꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕ ꯁꯕꯖꯦꯛꯇꯣ ꯑꯣꯖꯥꯁꯤꯡꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯖꯥꯁꯤꯡꯗꯨꯅ ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ 이때마 ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ ꯑꯣꯖꯥ ꯃꯌꯥꯝ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯤꯛꯂꯥꯏꯅ 이베마 ꯉꯥ ꯂꯩꯈꯤꯁꯤ 이자 ꯉꯥ ꯄꯤꯖꯒꯦ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗꯀꯣ ꯒ꯭ꯔꯦꯁꯤꯅ ꯑꯁ ꯑꯃ ꯄꯤꯗ꯭ꯔꯁꯨ ꯌꯥꯀꯅꯤꯄꯥ ꯂꯤꯛꯂꯥꯏꯅ ꯌꯥꯗꯦ ꯆꯥꯗꯧꯅꯤꯀꯣ ꯉꯁꯤꯗꯤ ꯒ꯭ꯔꯦꯁꯤꯅꯁꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯑꯃ ꯁꯣꯝꯗ ꯑꯣꯖꯥꯁꯤꯡꯁꯨ ꯍꯥꯏꯅꯔꯤ ꯀꯩꯅꯣꯅꯦ ꯑꯃꯅ ꯇ꯭ꯔꯥꯏꯕ ꯑꯃꯅ ꯃꯩꯇꯩ ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅꯤꯁꯨ ꯍꯥꯏꯅꯦ ꯁꯥꯔ ꯁꯨꯁꯤꯜꯅ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯕꯣ ꯑꯃꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯅ ꯃꯩꯇꯩ ꯃꯦꯝ ꯁꯨꯂꯣꯆꯅꯥꯅ ꯍꯣꯏꯅꯦ ꯑꯩꯅꯁꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯥꯔ ꯖꯣꯏꯅ 이때마도 ꯋꯥꯉꯥꯡ ꯋꯥꯇꯥꯁꯨ ꯂꯨꯝ ꯍꯦꯛ ꯂꯥꯎꯅ ꯂꯦꯝꯖꯅ ꯉꯥꯡꯉꯤ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯆꯨꯁꯤꯟꯅꯩ ꯑꯗꯨꯃꯛꯅ ꯃꯆꯥꯁꯦ ꯃꯒꯨꯟꯅ ꯌꯣꯝꯂꯤꯕꯅꯤ ꯈꯜꯂꯤ ꯑꯩꯗꯤ ꯁꯥꯔ ꯆꯟꯗ꯭ꯔꯅ ꯇꯤꯆꯔꯁꯤꯡꯁꯨ ꯐꯖꯅ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯍꯣꯠꯅꯁꯤ ꯑꯁꯥ ꯂꯩꯕ ꯁ꯭ꯇꯨꯗꯦꯟ ꯌꯥꯎꯔꯛꯄꯁꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯍꯟꯁꯤ ꯑꯍꯜ ꯂꯃꯟꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯃꯣꯏꯒꯤꯁꯦ ꯑꯣꯖꯥꯁꯤꯡꯅ ꯍꯣꯏ ꯁꯥꯔ ꯑꯁꯨꯝ ꯇꯧꯅ ꯑꯣꯖꯥꯁꯤꯡꯁꯨ ꯀꯥꯏꯅꯔꯛꯂꯦ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯁꯨ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯂꯤꯛꯂꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯒ꯭ꯔꯦꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ ꯂꯤꯛꯂꯥꯏꯅ ꯏꯆꯥꯕꯨ ꯃꯦꯠꯀꯤ ꯇ꯭ꯌꯨꯁꯟ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯝ ꯌꯥꯄꯤꯒꯅꯤꯌꯦ ꯁꯥꯔꯅ ꯇꯥꯛꯄꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯏ ꯇ꯭ꯌꯨꯁꯟ ꯆꯠꯄꯒꯤ ꯃꯇꯝꯗꯨ ꯄꯥꯝꯃꯨꯏꯌꯦ ꯑꯃ ꯂꯤꯛꯂꯥꯏꯅ ꯍꯣꯏ
ꯅꯨꯡꯉꯥꯏꯇꯕ ꯁꯕꯖꯦꯛ ꯌꯥꯎꯔꯛꯄꯗꯅꯦ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ ꯍꯧꯖꯤꯛ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯒ꯭ꯔꯦꯁꯤꯅ ꯑꯩꯗꯤꯀꯣ ꯏꯃꯥꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯅꯆꯥꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯅꯤꯅꯦ ꯂꯤꯛꯂꯥꯏꯅ ꯏꯆꯥꯇꯅꯤ ꯏꯃꯥꯒꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯦ ꯒ꯭ꯔꯦꯁꯤꯅ ꯑꯩꯅꯁꯨ ꯀꯣ ꯑꯃꯥꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ ꯒ꯭ꯔꯦꯁꯤꯅ ꯃꯃꯥꯁꯨ ꯆꯥꯛꯁꯪ ꯆꯪꯈ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯤ ꯀꯌꯥꯗ ꯍꯣꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯖꯥꯇꯤꯁꯨ ꯃꯥꯟꯅꯗꯕ ꯏꯃꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯀꯌꯥꯗ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯔꯤꯕ ꯑꯄꯣꯛꯄꯤ ꯏꯃꯥꯅꯁꯨ ꯇꯥꯗꯦ ꯌꯣꯛꯄꯤꯕꯤ ꯏꯃꯥꯅꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯟꯇꯤ ꯔꯣꯁ ꯅꯤꯡꯁꯤꯡꯂꯕ ꯃꯤꯀꯨꯞꯇꯗꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯀꯤꯕ ꯑꯃꯅ ꯃꯁꯥ ꯐꯥꯎꯕ ꯅꯤꯛꯂꯛꯏ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯔꯛꯇ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯤꯈꯤꯕ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯈꯤꯕ ꯃꯥꯕꯨ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯟꯗ꯭ꯔꯦ ꯒ꯭ꯔꯦꯁꯤꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯍꯥꯏꯕꯤꯗꯣ ꯃꯌꯥꯝꯅ ꯁ꯭ꯇꯣꯔꯤ ꯅꯝꯕꯣꯜꯕꯨꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯤ ꯄꯥꯊꯣꯛꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ 8259993033 ꯑꯁꯤꯗ WhatsApp ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯋꯥꯔꯤ ꯗ꯭ꯔꯃꯥ ꯄꯥꯊꯣꯛꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯄꯤꯖꯈꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯉꯉꯥꯡꯅꯔꯕ ꯀꯣꯔꯧꯅ ꯃꯁꯦꯡ ꯃꯉꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯕꯥꯔꯨꯅꯤ ꯆꯤꯡꯌꯥꯒꯤ ꯐꯖꯈ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯂꯤ ꯊꯣꯏꯕꯗꯣ ꯃꯁꯥ ꯈꯔ ꯐꯒꯠꯂꯗꯨꯅ ꯋꯥꯀꯤꯡ ꯂꯥꯛꯄꯅꯤ ꯇꯌꯤꯡ ꯇꯌꯤꯡꯂꯕ ꯂꯤꯛꯂꯥꯅ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯏꯇ꯭ꯔꯤꯛ ꯏꯪꯅ ꯃꯅꯤꯒꯨꯝ ꯀꯌꯥꯗ ꯐꯖꯔꯤꯕ ꯍꯦ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯉꯥꯜ ꯄꯤꯅꯕꯤꯌꯨꯀꯣ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯅꯨꯡꯉꯣꯜꯂꯤ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯀꯔꯝꯕꯨ ꯂꯩꯔꯝꯒꯗꯕ ꯒ꯭ꯔꯦꯁꯤꯅ ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯈꯜꯗ ꯏꯃꯪ ꯃꯪꯂꯕ ꯅꯨꯄꯥꯗꯨ ꯃꯌꯨꯝ ꯌꯧꯔꯦ ꯊꯣꯏꯕꯅ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯀꯩꯅꯣ ꯈꯤꯇ ꯆꯥꯒꯦꯕ ꯖꯃꯨꯅꯥꯅ ꯍꯣꯏ ꯏꯃꯥꯅꯅꯦ ꯁꯦꯝꯂꯒ ꯊꯝꯂꯕꯅꯤ ꯏꯆꯥꯒꯤ ꯁꯦꯁꯦ ꯎꯍꯩꯁꯤꯡꯁꯦ ꯈꯔ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯃꯣꯔꯤꯡꯒꯥ ꯇꯦꯕ꯭ꯂꯦꯠꯁꯤꯁꯨꯒꯅꯦ ꯆꯥꯊꯣꯛꯎꯀꯣ ꯏꯃꯥꯅ ꯅꯪꯒ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯟꯅꯅꯤꯡꯕꯅꯦ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯑꯁ ꯌꯥꯝꯃꯦ ꯍꯩꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯅ ꯏꯃꯥꯅ ꯍꯥꯏꯅꯤꯗꯨ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯖꯃꯨꯅꯥꯅ ꯏꯆꯥꯒꯤ ꯊꯕꯛꯇꯣ ꯆꯠꯂꯅꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯏꯃꯥꯒ ꯏꯆꯥꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅꯁꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯚꯣꯂꯨꯟꯇꯔꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒꯦꯅ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯖꯃꯨꯅꯥꯅ ꯀꯩꯗꯧꯔꯦ ꯏꯆꯥꯕꯣ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯊꯣꯏꯕꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ ꯖꯃꯨꯅꯥꯅ ꯍꯣꯏ ꯏꯆꯥꯅꯅꯦ ꯍꯥꯏꯅꯤꯡꯉꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯃꯥꯅꯅꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯍꯛꯆꯥꯡꯅ ꯏꯔꯦꯟꯅ ꯐꯒꯠꯄ ꯃꯇꯝꯗꯣ ꯑꯗꯨ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯍꯛꯆꯥꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯒꯤ ꯃꯔꯨꯞ ꯗꯣꯛꯇꯔꯁꯦ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯉꯤꯁꯦ ꯐꯪꯉꯝꯗꯕꯁꯨ ꯌꯥꯏ ꯖꯃꯨꯅꯥꯅ ꯃꯕꯨꯛ ꯃꯄꯥꯎꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯥ ꯗꯣꯛꯇꯔꯁꯦ ꯐꯔꯦꯁꯦ ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ
Imane, sa ising hotnarukigeko. Thoibana, hoi ima. Gracie su school satli, mama na biyan da salalli. Biyan manungda, student sing do wari sanari, adubo, Gracie di tumin na laysay, yaw wari sanamado. Tampana, Gracie, nang suwakar di hayo ba? Sum tumin lay dubo, wadra ba? Gracie na talab na, ay to, wa hay ba to, nakoy ka, manatapang oy pipa, aduna, ikay pipanay. Wa ngang pa to, ikay pani, aduna tumin na lay pipa, tanuna. Ibiya manang na ne, ngang ba dun ako'y nangangzari si kangaba. Gracie na, nakoy na nungsi pipa oy pagi, tapi nagba, ato, taning tapaso, yaw pirang kanige, ato na ikay pa ni. Mayam na, yaw de ko, loy na taning ba nang nangangba. Asum na makoy school yaw do na, mahay masingda pukning lupsin kre. Mapung maray parabi, ingza tapsabi, lamyong na sangkon bi Gracie bu ubada, ngawroy da bakanabu, lay bage. Ingkalang pag-isabi sa naw singgi apang nung sige wakal da paulakpa, haibase taibang gilisat ni. Kanana buting bangamlo ni mahog saglisat po. Asigumba matam asida ni, miyoy bakaya na wakale pangamda, punsigi kong tang na tayo na kiba. Liklay ko'y gilaykay ni, masintong ba, tombagi masaba santa na Gracie bulumzaba ni. Nung tinumit ko dingi, makoy gitonggal mayada, hanggat handa satli. Gracie bu nung magi-amtang oiras ba su uzara ba di kanna. Gracie na, school ben ngay ba do yenglam ba ni, karimta di haidi, nokmi yenglam laga, adunga na don zatki. Basanta gi mawong uraga Gracie na tamna. Mati, angaw pa mapirida. Gracie na sontang na hai ba do basanta na takre, basanta na. Ay nangawzari se, nangwanda ni. Gracie na, asing hayar na tumin na umuglay kre, basanta na. Tutu, nang ibiyala So, namin na naso gano ko, iriyan sa luko. Gracie su, tumin na biyan kakatu na sa kre, biyan manung dagi, tanu na. Gracie, kanano nang kawari sa narmin do ba? Masak to yam nape ba? Gracie na, kri hai pra, nape hai pati kri no. Ay so, mato kang pite. Atum laysiram po oy panine. Tampana, nape hai panine, yam pazay hai ba? Rinana, ses yade ko. Midi masak pazabanin na namdap lau ba manaktaga sangbiram ba? Sarozana, kayo noy mayam sina Gracie da palak talak na bisi ba? Mi ikay ni minoy ba? Gracie na, aseng pa. Ay kang pita po oy panye pa. Lepa layta satliba, mata magi khongsat nungda. Taibang oiba pumna magpupu duna satli, kanana su thingbang amba nate magi khongsatti. Nongma basanta, liklay mayum dalak lami. Basanta na, ine, o ine. Kanana ita bazalo taurusibo. Liklay na, o tare. Ine laye. Basanta na, kuire, ine hoy ginawa na pausa takidre. Laikay oirasune, ine hoy di ukidre, aduda sumkoirakpani, karam taurige na ine. Liklay na, nungairiye bungo, iyadi gyan kayam taramle. Adunidana, yam na pay, adum gyan tao koy bungo. Basanta na, ine, naya se ngauksinabaga malbromi. Liklay na, mande. Ibungo bu, ine da kari hainingge. Basanta na, ine hekta hairake saurukano ko. Liklay na, hoine, ine sauroine, kari no hayo. Basanta na,
Inegida leiriba jingmi nupise kai khundaino ine liklaina thida angauba sidi Tamenglongdagine Basantana Laik tambagis da leiroina Moy mama padi nongmata lakpasu uti liklaina hoi lairik tambagi leibani nungsikraba isanida nachangum khalukoi bungo tumina soli Basantana isangum khalukaina chanabe yade tawrise asi haidana murum soli Basantado amukso Basantana adoine sahidi ani bharak tawre moy mama padi nongmata sulakte kaigino ine liklaina nang sidiba kupnasu hangida iyase yam pukni nungsiba warinida amta laikhidrabane matam kharagi mamangdane thokiba singi kamune ryotuda Basantana ine yam nungaitene dade liklaina hoi ado ine su thaba khara losilukige ko Basantana hoi ine naya su yogzare liklai su tumina wakhal tawri mangi mawongse mata amani aigi isada miyeng chalonglise karamna no ai su mamani isagi damak seksinba tabani isam samjabi isabu asoi angam yahonbadi yaba nate Gracie su kanna hotnari subject khuding karida soikhini khanduna pakhajai oja mayamna su support pibiri seksinna asoi angam yengsinbiri asum tawna thamari manga de haujinkre 12 ke exam su naksilakle asomdana thoibasu Dr. Pritamgi treatment makhanda masadu pungpha phare normal person amaga chap manare masagi private farm ama semgatuna maduda effort hadaduna masagi thabakta pukning lupsinkre Dr. Pritamgasu wakhal chana jaba marup mapang oiduna aphapata kaya tanari thoibagi farm do namol isoktani pukrida na nga yokli koibadana matamgi mana masing uhai wahai sing marang kaina thajilli ngasidi thoibagi farm da yengu bada ifada phajare mit thampham haibado mayamgi oinare mana masing uhai wahai heklaga thoibado Pritamgi yumda chatlugi khana laklammi thoibana marup doctor leitabro ai la iye Pritamgi mama Nandina laiye isa laklibra la ola ozango nang marup to washroom da changkhibani ngahak phamaga ngairo ko imane isa ani gi sana sembirogi ke nang marup sune halakpada ngairibani thoibana hoi ima se sida mana masing khara puropani sida leirese Nandina isagi phamdagi ro heklagri sibo yamine sidia thoibana phamdagi ne yamadi nate de ima Pritamna maru koire da udaba thoibana aisu maru udaba koire na changlisne Pritamna health problem di kaise tawtre ko yengmada yam nungaire marupse thoibana hoi yam nungaire hakchangdi marup ki treatment se yam phakre aingondadi prescription tawriba hidak su yamna phai mama su chip oi
ꯄ꯭ꯔꯤꯇꯝꯅ ꯍꯣꯏ ꯃꯔꯨꯞ ꯆꯥꯕ ꯊꯛꯄꯒꯤ ꯅꯤꯌꯝꯗꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯂꯒ ꯑꯦꯅꯤ ꯗꯤꯖꯤꯁ ꯔꯤꯀꯣꯚꯔ ꯇꯧꯍꯟꯕ ꯉꯝꯂꯤꯕꯅꯤ ꯃꯔꯨꯞ ꯊꯣꯏꯕꯅ ꯍꯣꯏ ꯃꯔꯨꯞꯁꯦ ꯑꯅꯥꯕ ꯃꯌꯥꯝ ꯑꯃ ꯁꯦꯟꯅꯔꯤꯉꯩꯗ ꯅꯣꯡꯃꯇ ꯀꯣꯏꯕ ꯂꯥꯡꯕ ꯁꯪꯗ꯭ꯔꯦꯅꯦ ꯍꯥ ꯅꯣꯡꯃꯇꯗꯤ ꯁꯪꯍꯟꯕꯤꯌꯨꯀꯣ ꯑꯩꯒꯤ ꯐꯥꯔꯝꯗ ꯌꯦꯡꯉꯨꯁꯤ ꯄ꯭ꯔꯤꯇꯝꯅ ꯌꯥꯏꯅꯦ ꯃꯔꯨꯞ ꯐꯥꯔꯝꯗꯣ ꯐꯖꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯒ꯭ꯔꯦꯁꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯔꯤ ꯊꯣꯏꯕꯅ ꯃꯔꯨꯞ ꯉꯁꯤꯐꯥꯎ ꯑꯩꯁꯦ ꯃꯥꯒꯤ ꯂꯤꯈꯨꯟ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯥꯒꯤ ꯑꯟꯇꯤꯗꯨꯅ ꯑꯁꯦꯡꯕ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯖꯥꯠꯂꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯂꯩꯇꯥꯐꯝꯗꯤ ꯈꯪꯗ꯭ꯔꯕꯖꯥꯠꯅꯤ ꯄ꯭ꯔꯤꯇꯝꯅ ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯍꯟꯊꯈꯤꯅꯨ ꯑꯩꯒꯤ ꯏꯇꯥꯎꯗꯅꯦ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯊꯣꯏꯕꯅ ꯑꯩꯅ ꯅꯥꯕ ꯐꯔꯛꯂꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯂꯤꯁꯦ ꯃꯐꯝ ꯌꯥꯝꯃꯦ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯗꯦ ꯁꯤꯗ ꯂꯩꯔꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯕ ꯌꯥꯏꯗꯅ ꯑꯗꯨꯕꯨ ꯊꯦꯡꯅꯗꯦ ꯁꯤꯗꯕꯨ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ ꯃꯔꯨꯞ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯋꯥꯁꯟꯈꯤꯅꯨꯀꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯖꯅꯤ ꯉꯥꯏ ꯉꯝꯗꯕ ꯇꯧꯕꯤꯍꯦ ꯅꯪꯁꯤꯗꯤ ꯊꯣꯏꯕꯅ ꯍꯣꯏ ꯃꯔꯨꯞ ꯑꯩ ꯉꯥꯏꯒꯦ ꯃꯥꯕꯨ ꯁꯣꯏꯗꯅ ꯉꯥꯏꯒꯦ ꯅꯟꯗꯤꯅ ꯏꯆꯥ ꯑꯅꯤ ꯋꯥꯔꯤ ꯂꯣꯏꯔꯕꯣ ꯁꯦ ꯏꯃꯥꯅꯅꯦ ꯁꯤꯡꯖꯨ ꯁꯦꯝꯂꯛꯄꯅꯤ ꯆꯥꯃꯤꯟꯅꯔꯣ ꯆꯅꯥ ꯑꯇꯤꯡꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯏꯃꯥꯗꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ ꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯄ꯭ꯔꯤꯇꯝꯅ ꯁꯦ ꯆꯥꯊꯣꯛꯂꯁꯦ ꯑꯩꯁꯨ ꯃꯔꯨꯞ ꯊꯤꯟꯗꯣꯏꯅꯦ ꯏꯃꯥꯗꯨ ꯎꯈꯤꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯊꯣꯏꯕꯅ ꯏꯃꯥꯁꯨ ꯃꯔꯨꯞꯄꯨ ꯌꯥꯝ ꯁꯣꯟꯖꯕꯅꯤ ꯎꯗꯕ ꯀꯨꯏꯔꯦꯅ ꯑꯁꯣꯝꯗꯅ ꯒ꯭ꯔꯦꯁꯤꯁꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯟꯗꯦ ꯈꯨꯗꯤꯡ ꯃꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯤꯛꯂꯥꯏꯅ ꯏꯕꯦꯝꯃ ꯋꯥꯔꯗꯤꯅꯦ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ ꯁꯦ ꯁꯪꯒꯣꯝꯁꯦ ꯍꯥꯟꯅ ꯊꯛꯆꯤꯜꯂꯨ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃ ꯋꯥꯗꯤ ꯋꯥꯗꯦꯗ ꯂꯤꯛꯂꯥꯏꯅ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯑꯣꯖꯥꯁꯤꯡꯒꯤꯅꯦ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯁꯣꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯄꯥꯟꯗ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯂꯤꯛꯂꯥꯏꯗꯣ ꯕꯁꯟꯇꯅ ꯏꯅꯦ ꯑꯣ ꯏꯅꯦ ꯂꯩꯇꯖꯥꯠꯂꯨ ꯉꯁꯤꯁꯨ ꯂꯤꯛꯂꯥꯏꯅ ꯇꯥꯔꯦ ꯏꯍꯦ ꯕꯁꯟꯇ ꯕꯁꯟꯇꯅ ꯃꯥꯅꯦ ꯏꯅꯦ ꯑꯩꯅꯦ ꯂꯤꯛꯂꯥꯏꯅ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯕꯁꯟꯇꯅ ꯏꯅꯦ ꯀꯩꯅꯣꯅꯦ ꯒ꯭ꯔꯦꯁꯤꯗꯣ ꯎꯗ ꯀꯨꯏꯔꯦ ꯃꯥꯕꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯕꯣ ꯂꯤꯛꯂꯥꯏꯅ ꯅꯆꯟꯗꯤꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯔꯛꯄꯒꯤ ꯃꯄꯥꯟꯒ ꯊꯣꯛꯇ꯭ꯔꯦ ꯃꯌꯨꯝꯗꯒ ꯆꯠꯇꯦꯀꯣ ꯕꯁꯟꯇꯅ ꯍꯟꯗꯛ 12 ꯊꯥꯗꯣꯏꯅꯤꯅꯦ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯕꯁꯟꯇꯅ ꯏꯅꯦ ꯀꯩꯅꯣꯅꯦ ꯒ꯭ꯔꯦꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯏꯅꯦ ꯑꯩꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯂꯤꯛꯂꯥꯏꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯋꯥꯠ ꯑꯄꯥ ꯍꯦꯛ ꯂꯩꯔꯛꯄꯗꯅꯦ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯃꯠꯇ ꯋꯥꯠꯇꯦꯀꯣ ꯅꯆꯟꯒꯤ ꯕꯁꯟꯇꯅ ꯍꯣꯏ ꯏꯅꯦ ꯐꯔꯦ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯕꯁꯟꯇꯗꯣ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯎꯗꯕꯗꯤ ꯀꯨꯏꯔꯦ ꯎꯗꯤ ꯎꯅꯤꯡꯕꯅꯦ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯗꯨ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯇꯥꯕꯤ ꯂꯤꯛꯂꯥꯏꯅꯤ ꯄꯦꯕꯦꯠ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯒꯨꯝ ꯊꯦꯝꯂꯤꯕꯅꯤ ꯕꯁꯟꯇꯗꯨ ꯄꯥꯝꯂꯨꯗ꯭ꯔꯁꯨ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯂꯤꯛꯂꯥꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯝ ꯈꯟꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯂꯤꯛꯂꯥꯏꯗꯣ ꯂꯤꯛꯂꯥꯏꯅ ꯏꯆꯥꯕꯨ ꯇꯨꯝꯂꯕꯣ ꯒ꯭ꯔꯦꯁꯤꯅ
ꯍꯣꯏ ꯑꯃ ꯑꯁ ꯑꯩꯗꯣ ꯇꯨꯝꯄꯤꯔꯝꯂꯦ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎ ꯇꯨꯝꯕ ꯆꯥꯕꯁꯨꯅꯦ ꯆꯥꯡ ꯅꯥꯏꯗꯧꯅꯤ ꯍꯛꯆꯥꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯒ꯭ꯔꯦꯁꯤꯅ ꯍꯣꯏ ꯑꯃ ꯂꯤꯛꯂꯥꯏꯅ ꯑꯃꯨꯛ ꯏꯃꯥꯅꯦ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯧꯒꯠꯂꯒꯅꯦ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯄꯥꯎꯀꯣ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯅ ꯑꯃꯥꯁꯦ ꯀꯌꯥꯇ ꯋꯥꯄꯤꯈ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯑꯩꯕꯨ ꯄꯣꯛꯇ ꯄꯣꯛꯄꯤꯕ ꯃꯆꯥꯒꯨꯝ ꯁꯦꯟꯅꯕꯤꯕ ꯅꯨꯡꯁꯤꯌꯦ ꯑꯃ ꯅꯪꯁꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯃ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯛꯆꯕ ꯐꯪꯖꯒꯦꯀꯣ ꯑꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯆꯥꯅ ꯊꯨꯡꯍꯟꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦꯀꯣ ꯑꯃ ꯊꯣꯏꯕꯒ ꯄ꯭ꯔꯤꯇꯝꯒꯁꯨ ꯂꯥꯛꯑꯦ ꯄ꯭ꯔꯤꯇꯝꯅ ꯏꯃꯥ ꯏꯃꯥ ꯅꯆꯥ ꯂꯥꯛꯏꯌꯦ ꯀꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯇꯥꯗꯦ ꯃꯤ ꯀꯧꯔꯤꯁꯦ ꯖꯃꯨꯅꯥꯅ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯍꯩꯃꯥ ꯏꯆꯥꯁꯨ ꯎꯗ ꯀꯨꯏꯔꯦꯅ ꯁꯣꯜꯂꯝꯂꯤꯕꯅꯤꯅꯦ ꯄ꯭ꯔꯤꯇꯝꯅ ꯃꯔꯨꯞꯁꯨ ꯅꯥꯕ ꯐꯔꯦ ꯐꯥꯝꯁꯨ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯦ ꯅꯆꯥꯁꯨ ꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯏ ꯀꯣꯏꯊꯣꯛꯂꯛꯄ ꯍꯦꯛꯇ ꯁꯪꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯖꯃꯨꯅꯥꯅ ꯏꯆꯥꯗꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦꯅꯦꯀꯣ ꯀꯣꯏꯅꯕꯒꯤ ꯏꯃꯥꯅꯅꯦ ꯁꯨꯝ ꯎꯅꯤꯡꯕꯅꯤꯗ ꯐꯥꯝꯒ ꯂꯥꯏꯔꯤꯀꯣ ꯏꯆꯥꯅ ꯃꯁꯥ ꯃꯎ ꯈꯤꯡꯈꯤꯡ ꯂꯥꯎꯅ ꯂꯩꯕꯁꯤꯒꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯗ ꯏꯃꯥꯗꯤ ꯄ꯭ꯔꯤꯇꯝꯅ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯃꯔꯨꯞꯅ ꯐꯒꯠꯂꯛꯏꯕꯁꯦ ꯖꯃꯨꯅꯥꯅ ꯏꯃꯥꯗꯤꯅꯦ ꯏꯃꯧ ꯄꯥꯝꯂꯛꯂꯕꯅꯤ ꯄ꯭ꯔꯤꯇꯝꯅ ꯍꯩꯁ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯖꯃꯨꯅꯥꯅ ꯀꯩꯗꯧꯔꯨꯅꯤ ꯏꯁꯨꯒꯗꯣ ꯁꯦꯝꯅꯤꯡꯂꯛꯂꯕꯅꯤꯅꯦ ꯊꯣꯏꯕꯁꯨ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯂꯤ ꯄ꯭ꯔꯤꯇꯝꯅ ꯅꯨꯄꯥ ꯅꯪ ꯏꯃꯥꯒꯤ ꯗꯤꯃꯥꯟꯁꯦ ꯄꯤꯗ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏ ꯊꯣꯏꯕꯅ ꯀꯔꯤ ꯗꯤꯃꯥꯟꯅꯣ ꯍꯦꯛꯇ ꯄꯤꯊꯣꯛꯂ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯇꯝꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯊꯣꯏꯕꯅꯁꯨ ꯄ꯭ꯔꯤꯇꯝꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯤ ꯊꯣꯏꯕꯅ ꯏꯃꯥꯅ ꯀꯩ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯗꯨꯕꯣ ꯄ꯭ꯔꯤꯇꯝꯅ ꯑꯣ ꯃꯃꯧ ꯄꯥꯝꯃꯦꯌꯦ ꯊꯣꯏꯕꯅ ꯎꯁ ꯌꯥꯗ꯭ꯔꯤꯀꯣ ꯑꯩ ꯌꯥꯗ꯭ꯔꯤ ꯃꯔꯨꯞ ꯄ꯭ꯔꯤꯇꯝꯅ ꯈꯪꯗꯦ ꯈꯪꯗꯦ ꯅꯨꯄꯥ ꯗꯤꯃꯥꯟ ꯍꯧꯔꯕꯅꯤꯀꯣ ꯏꯃꯥꯒꯤ ꯂꯩꯖꯍꯧꯔꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯣꯏꯕꯅ ꯍꯣꯏ ꯃꯔꯨꯞ ꯌꯧꯔꯣꯀꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕ